mayam punungpu Shanjit Sharma taram noksari. Movie story Manipur ngasi mupudun laksari film asigi maming Thama. Masi 2025 ki October ki date 21 da release tawkiba horror comedy category ki Indian movie mani. MICU aibadi Mad Dog Horror Comedy Universe haina khangnari wasigi manga suba film ni. Mayam da khangan jaramge mamang de release tawkraba MICU gi film sing adudi Istri 2018, Bheria 2022, Munjia 2024, Istri Part 2 2024, aduga 2025 da Thama haiba film si lakpani. Masigi matung da 2026 da Sakti Shalini haiba si lakadabani. Aduga mayam na khangbi gedabadi ariba Mad Dog Horror Comedy Universe asigi film sing asi makoi loinamak mari leina halli. Aduna hariba film sing asi punni engbirba mi sing nadi film sing sta uliba wari sing asi mapung phana gyan taba ngamgani natragadi marakta gyan tadaba kyama yaugani haiba wafam su thamjari. Film sing phangkiba rating sing di IMDb de 10 yamang de 6 ki rating phangi. Google users na 60% ki like pire. Film sing director Aditya Sarpotdar, writer na Niren Bhatt, aduga producer na Dinesh Bijan amadi Amar Kaushik na oi. Film sinam da sangkiba senpham na crore syam gani phumanga ni hairi. Aduga film sina hujik phawda tan mangam libo box office collection gi senpham na crore chani ga tarani thoirom tan khre hairi. Maroi ba saktam langli ba singdi film sigi hero Alok Goyal gi saktam da Ayushman Khurrana, Tarka gi saktam da Rasmika Mandana, Ram Bajaj Goyal gi saktam da maming leraba actor Paresh Rawal, Elvis Karim Prabhakar gi saktam da Bahubali gi katappa haina sukhangnariba Satyaraj, Bhaskar atopa mingamana Bheria haina sukhangnariba sigi saktam da Bharun Dhawan. Aduga film sigi main villain Yakshashan gi saktam da maming leraba actor Nawazuddin Siddiqui. Pare mayam ai hujik film sigi wari liba haujarage. Aina haiba da shoikiba lankiba madi si thau yaw matam da mayam da ngak piu haiba wafam thamjari. Movies ki ahan basin makta ubu phangli basi 323 BC gi matam dani. Aibadi Jisu Krista na pokadawa chahi chahunga kulhumdoi walingi matam gi wari dani. Ojek numidangi matam sta suglaba jangal lamadu ulai. Mafam sta yamlaba Greek lanmi sing makutta mainam pai dun sangsilagi. Lanmi sing sing mamang thadana lusing dun lakli bunu pa sing maming Ambu kawi. Jangal sing manung da makhoi na sangsilak matam da makhoi gi mamang makta da karigumba jiba mana yamla phing na chong nu satchibi saktam chi ubu phangli. Masdagi Ambu si pakat pagloina chaplepi. Aduga ningthau Alexander bu kau dun ma sensilai. Aduga hairi iningthau aikoi jungle sta sangsilaroi. Masda sathina khudong thiba nangani haibi sing na balai. Aduna jungle sta gi khoi yam thuna hankrasi. Alexander na karamba makhal gi khudong thiba nune Ambu Betaal sing soidan lerangani haiduna Ambu khomlai. Alexander ngaktuna karino Betaal hairi basiu. Ambu ni yam pakana mioi bagi I thaktuna hingba jiba kangbu malai makoi buni Betaal hairi basi. Aduga Alexander na di magi wasta karimta thausadre. Aduga hairi ayese Alexander ni Greece, Egypt, hek lady prasasing, sing, pat, turel, punamang na ay ming sa tao da kinalibang aktan. Aduga nang na di, karisyo lay tabawari mo da ibu kihan na bahon narwa. Magiwapam sa Ambu sungak padaloy re. Masyaram naga sikandara si magilan mising si mamang thana sangsin na bagit magtalaw buguloy na mamang lomda sumusum sangsin ki. Ojek, makoy na laki ba sige mamang thang basarok lomda gi yan na kan na lawr puyi makola patare. Mustigi sagol si kibuguloy na mamang lomda sangsin luhay biyada na chaplep tunulay. Panakan na Alexander na sagol si mamang sangsin na bagidang tahay. Adu sagol si changu hai biadre. Alexander na Ambu kauraga mamang da kari laibano yengu hai dun sangsin na bagidang tahay rakpada. Ambu si amna pakat mamang da tam sangsin ay. Bit law thok tuna yamna section na maphamasiya koi puni yeng lo matungda onthoralga man lawduna hari kari mata khudong thingai leitre lakpi biarani. Aduga dikhangudana shawma malakuding magi bakutta pai mai smutki. Aduga Ambu bucharam da pai dun mathalom disingatre. Mashuda leiba lami sing ski du loina rabani. Pandana Alexander na magi thangsang shadorai. Lanmi sing isna so akoi wisda lai dun yengli. Adugari umathagis na mioi khara lepton leramli basina. Lanmi sing marakta songsilak trum khoi de attack tawshin ki. Hojek Alexander si masada ki ba phawre. Mani yang throkpon tam da magi mangmak ta nupa amana ki ba saktam da maya higatun leiri basi ure. Mayam da bhap ta na haijaram ge. Hojek Lanmi sing sta attack tawli basing sing maming Betaal haina kawi. Aduga mafam sta higatun phamnag leiri ba Betaal si makhoi myam gi leader ni. Magi maming na Yakshashan haina kawi. Hojek Yakshashan hariba Betaal gi leader sina Alexander bu yenglaga ngangduni higatun leram laga magi masasi swai launa mangkhraga Alexander gi mamang ta da sagol mathak is da phamdunu thorle. Masi uda Alexander si mami lak thok tur pakatun leiribani. Yakshashan airi o nang lak ibase khoi gi bharat leiba gi su khutum chanchin na gi damak lak ibana ta. Pakan ban madi Alexander si amna kana kana law. Yakshashan magi sharam is da siktuna I thakre. Asumna kiningai weriba tam thiriba saktam si utpaga loina na film si title lo eriba Thama haibsi thadun som thorle.
ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯂꯣꯛ ꯒꯣꯌꯜ ꯀꯧꯕ ꯔꯤꯄꯣꯔꯇꯔ ꯅꯨꯄꯥ ꯑꯃ ꯂꯩ ꯍꯧꯖꯤꯛ ꯎꯠꯂꯤꯕ ꯃꯇꯝ ꯑꯁꯤꯅ ꯄ꯭ꯔꯖꯦꯟ ꯇꯥꯏꯝꯅꯤ ꯑꯂꯣꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯖꯥꯗ ꯅ꯭ꯌꯨꯁ ꯀꯧꯕ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯃꯒꯤ ꯔꯤꯄꯣꯔꯇꯔ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯥꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯁꯨꯛꯅ ꯃꯝꯂꯕ ꯑꯍꯤꯡꯁꯤꯗ ꯃꯌꯥꯝꯗ ꯑꯉꯛꯄ ꯅ꯭ꯌꯨꯁ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯪꯐꯝꯅ ꯄꯤꯛ ꯊꯜꯂꯕ ꯃꯐꯝꯁꯤꯗ ꯑꯩ ꯌꯧꯁꯤꯟꯖꯔꯛꯂꯦ ꯍꯧꯖꯤꯛ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯆꯒꯗꯧꯔꯤꯕꯁꯤ ꯃꯪꯐꯝ ꯃꯅꯨꯡꯗꯒꯤ ꯚꯨꯠ ꯑꯃꯅ ꯊꯣꯛꯂꯛꯄꯒꯤ ꯁꯛꯇꯝ ꯑꯗꯨꯅꯤ ꯃꯇꯧꯁꯨꯝ ꯃꯥꯅ ꯏꯅꯔꯖꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯃꯪꯐꯝ ꯑꯃ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯉꯩ ꯃꯅꯨꯡꯗꯒꯤ ꯂꯣꯛ ꯈꯨꯗꯨꯅ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯁꯨꯛꯅꯒꯤ ꯂꯨꯄꯥ 50 ꯈꯛꯇꯪ ꯄꯤꯔꯒ ꯑꯩꯕꯨ ꯃꯅꯨꯡꯗ ꯀꯌꯥꯝ ꯀꯨꯏꯅ ꯐꯝꯍꯟꯗꯨꯅ ꯊꯝꯒꯗꯧꯔꯤꯕꯅꯣ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯁꯥꯎꯅ ꯆꯦꯔꯝꯂꯒ ꯅꯨꯄꯥꯁꯤ ꯊꯣꯛꯈ꯭ꯔꯦ ꯑꯂꯣꯛꯅꯗꯤ ꯅꯨꯄꯥꯁꯤꯕꯨ ꯀꯧꯗꯨꯅ ꯈꯥꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅ ꯇꯥꯎ ꯍꯥꯏꯕ ꯌꯥꯗꯅ ꯁꯥꯎꯅ ꯆꯠꯈꯤ ꯍꯥꯏꯕꯗꯤ ꯇꯤꯚꯤ ꯆꯦꯅꯦꯜꯁꯤꯗ ꯃꯥꯅ ꯎꯠꯅꯅꯕ ꯍꯣꯠꯅꯔꯝꯂꯤꯕ ꯄꯥꯎ ꯑꯁꯤ ꯅꯝꯊꯥꯛꯀꯤ ꯑꯣꯏꯕ ꯄꯥꯎ ꯑꯃ ꯁꯦꯝꯖꯤꯟꯗꯨꯅ ꯎꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯕꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯇꯧꯕꯇꯕꯨ ꯃꯥꯅ ꯁꯦꯝꯂꯤꯕ ꯅ꯭ꯌꯨꯁ ꯔꯤꯄꯣꯔꯠ ꯑꯁꯤ ꯂꯥꯏꯚ ꯊꯥꯗꯨꯅ ꯎꯠꯄꯅꯤ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯁꯤ ꯌꯦꯡꯂꯤꯕ ꯃꯌꯥꯝꯅꯁꯨ ꯄꯨꯟꯅ ꯎꯔꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯂꯣꯛ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯖꯣꯏ ꯑꯃꯗꯤ ꯇꯥꯅꯤꯌꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯄꯨꯟꯗꯨꯅ ꯂꯩꯔꯤ ꯉꯔꯥꯡ ꯑꯍꯤꯡꯗ ꯂꯥꯏꯚ ꯑꯣꯏꯅ ꯊꯥꯗꯣꯛꯈꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯚꯥꯏꯔꯦꯜ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯃꯃꯥꯟꯅꯕ ꯖꯣꯏ ꯑꯃꯗꯤ ꯇꯥꯅꯤꯌꯥ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯁꯤꯊꯗꯨꯅ ꯅꯣꯛꯂꯤ ꯑꯗꯨꯕꯨ ꯑꯂꯣꯛꯀꯤ ꯊꯃꯣꯏꯗꯗꯤ ꯏꯀꯥꯏꯕ ꯄꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯖꯣꯏꯅ ꯁꯤꯊꯕ ꯃꯈꯩ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯍꯧꯖꯤꯛꯇꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯝ ꯁꯦꯝꯅꯗꯨꯅ ꯚꯥꯏꯔꯦꯜ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯃꯃꯤꯡ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯂꯣꯛꯅ ꯑꯐꯕꯗ ꯃꯃꯤꯡ ꯆꯠꯄ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯄꯤ ꯐꯥꯎꯕ ꯐꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯋꯥꯠꯄ ꯑꯁꯣꯟꯕ ꯂꯩꯕꯗꯒꯤ ꯑꯁꯨꯝꯅ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯏꯁꯥꯅ ꯈꯪꯖꯗ꯭ꯔꯦ ꯖꯣꯏꯅ ꯑꯍꯥꯟꯕꯗ ꯅꯪꯅ ꯇꯧꯒꯗꯕꯁꯤ ꯅꯪꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟꯗꯣ ꯍꯥꯡꯗꯣꯛꯎ ꯑꯗꯨꯒ ꯅꯪꯒꯤ ꯗꯤꯄꯤꯗꯨ ꯆꯦꯟꯖ ꯇꯧꯊꯣꯛꯎ ꯇꯥꯅꯤꯌꯥꯅ ꯇ꯭ꯔꯦꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯥꯛꯈ꯭ꯔꯤꯕꯁꯤ ꯅꯨꯃꯤꯠ 2 ꯁꯨꯖꯤꯜꯂꯛꯂꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯅ ꯄꯣꯁ ꯑꯃ ꯐꯥꯎꯕ ꯊꯥꯒꯠꯇ꯭ꯔꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯔꯤꯕꯕꯨ ꯅꯁꯥꯗ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯅꯪꯅ ꯊꯕꯛ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨ ꯀꯩꯅꯣ ꯇꯥꯅꯤꯌꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯨꯕꯗꯒꯤ ꯑꯂꯣꯛꯀꯤ ꯊꯃꯣꯏꯗ ꯁꯥꯊꯤꯅ ꯊꯧꯅꯥ ꯂꯥꯛꯂꯦ ꯃꯁꯤꯗꯒꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁ꯭ꯄꯦꯛ ꯑꯃ ꯎꯞꯁꯤꯜꯂꯒ ꯃꯐꯝ ꯑꯃꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯏ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯉꯛꯇꯨꯅ ꯖꯣꯏ ꯑꯃꯗꯤ ꯇꯥꯅꯤꯌꯥꯅ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯑꯂꯣꯛꯅ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯇꯦꯂꯦꯟꯠꯁꯤꯡ ꯁꯣꯏꯗꯅꯃꯛꯀꯤ ꯎꯠꯊꯣꯛꯂꯒꯅꯤ ꯑꯗꯨꯅ ꯖꯪꯒꯜ ꯃꯅꯨꯡꯁꯤꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯛꯇꯅ ꯆꯪꯁꯤꯜꯂꯒꯅꯤ ꯃꯁꯤ ꯖꯪꯒꯜꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯥ ꯄꯔꯞ ꯆꯪꯁꯤꯟꯈꯤ ꯃꯁꯤꯗꯒꯤ ꯇꯥꯅꯤꯌꯥ ꯑꯃꯗꯤ ꯖꯣꯏꯅꯁꯨ ꯄꯔꯞ ꯂꯣꯏꯁꯤꯟꯗꯨꯅ ꯉꯥꯏꯈꯣ ꯑꯩꯈꯣꯏꯁꯨ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯖꯪꯒꯜꯒꯤ ꯃꯅꯨꯡꯁꯤꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯖꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯆꯠꯄꯗ ꯋꯥꯔꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯃꯈꯥꯗ ꯂꯩꯍꯧꯕ ꯃꯤꯁꯤꯡꯅ ꯖꯪꯒꯜꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯨꯅꯨ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯖꯪꯒꯜ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯑꯐꯕ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯉꯩ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯒꯤ ꯃꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯣꯛꯏ ꯑꯗꯨꯕꯨ ꯃꯅꯥꯛꯁꯤꯗ ꯀꯔꯤꯁꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯑꯉꯛꯄ ꯁꯛꯇꯝ ꯑꯃ ꯎꯔꯦ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯂꯥꯞꯇꯛꯅ ꯆꯥꯎꯔꯕ ꯁꯑꯣꯝ ꯑꯃꯅ ꯆꯠꯈꯤꯕ ꯁꯛꯇꯝ ꯑꯁꯤꯅꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯅꯗꯤ ꯁꯑꯣꯝ ꯑꯁꯤꯅ ꯆꯠꯈꯤꯕꯁꯤ ꯎꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯖꯣꯏꯅ ꯅꯦꯠꯋꯥꯔꯛ ꯐꯪꯗꯕꯗꯒꯤ ꯃꯥꯒꯤ ꯐꯣꯟꯁꯤ ꯊꯥꯡꯒꯠꯇꯨꯅ ꯅꯦꯠꯋꯥꯔꯛ ꯊꯤꯔꯤ ꯑꯂꯣꯛꯅ ꯇꯥꯗꯨꯅ ꯂꯩꯕ ꯎꯄꯥꯟꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯂꯦꯞꯂꯒ ꯃꯁꯤꯕꯨ ꯀꯧꯏ ꯔꯤꯌꯦꯜ ꯑꯦꯗꯚꯦꯟꯆꯔ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯁꯦꯜꯐꯤꯒꯤ ꯐꯣꯇꯣ ꯀꯌꯥ ꯑꯃꯁꯨ ꯅꯝꯂꯤ ꯅꯣꯛꯇꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯐꯣꯇꯣꯁꯤꯡ ꯑꯁꯤꯗꯕꯨ ꯀꯥꯞꯀꯦ ꯍꯥꯏꯗꯨꯅ ꯑꯩ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯐꯣꯇꯣꯁꯤꯡ ꯑꯁꯤ ꯃꯊꯪ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯉꯣꯟꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯎꯔꯦ ꯁꯦꯜꯐꯤ ꯐꯣꯇꯣ ꯑꯁꯤꯗ ꯃꯥꯒꯤ ꯇꯨꯡꯗ ꯆꯥꯎꯔꯕ ꯁꯑꯣꯝ ꯑꯃꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯁꯤ ꯎꯕꯗꯒꯤ ꯃꯥꯗꯤ ꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩ ꯃꯁꯤꯗꯒꯤ ꯄꯟꯊꯗꯅ ꯃꯥꯅ ꯃꯅꯤꯡꯂꯣꯝꯗ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯇꯝꯊꯤꯔꯕ ꯆꯥꯎꯔꯕ ꯁꯑꯣꯝ ꯑꯁꯤꯅ ꯃꯉꯣꯟꯗ ꯉꯪꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯄꯥꯈꯠꯃꯟꯕꯗꯒꯤ ꯑꯂꯣꯛꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯖꯣꯏ ꯑꯃꯗꯤ ꯇꯥꯅꯤꯌꯥꯁꯨ ꯄꯥꯈꯠꯃꯟꯕꯗꯒꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯤ ꯖꯣꯏꯗꯤ ꯄꯥꯈꯠꯃꯟꯕꯗꯒꯤ ꯆꯦꯟꯕꯗ ꯎꯞꯊꯨꯅꯁꯨ ꯇꯨꯁꯤꯜꯂꯦ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯤꯕꯅꯣ ꯑꯩ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯂꯣꯛꯅ ꯂꯥꯎꯔꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯂꯣꯛꯅ ꯁꯑꯣꯝ ꯑꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯃꯈꯨꯠ ꯃꯁꯥ ꯍꯥꯏꯗꯨꯅꯁꯨ ꯇꯥꯜꯂꯤ ꯑꯗꯨꯕꯨ ꯁꯑꯣꯝ ꯑꯁꯤꯅꯗꯤ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯃꯉꯣꯟꯗ ꯉꯪꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯂꯣꯛ ꯑꯁꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯤ ꯃꯥꯅ ꯆꯦꯜꯂꯛꯄꯗ ꯎꯕꯗ ꯐꯨꯖꯤꯟꯕꯗꯒꯤ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯐꯣꯟꯁꯨ ꯇꯥꯍꯧꯔꯦ ꯖꯪꯒꯜ ꯃꯔꯛꯁꯤꯗ ꯐꯥꯎꯗꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯥ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯁꯑꯣꯝ ꯑꯁꯤꯅꯁꯨ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯀꯟꯅ ꯆꯦꯟꯃꯟꯕꯗꯒꯤ ꯑꯂꯣꯛ ꯑꯁꯤ ꯑꯣꯝꯅ ꯇꯥꯏ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯌꯥꯝꯅ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯃꯥ ꯂꯦꯞꯇꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯤ ꯂꯩꯔꯝꯕ ꯎꯁꯤꯡ ꯐꯨꯒꯥꯏꯗꯅ ꯁꯑꯣꯝ ꯑꯁꯤꯅ ꯃꯥꯕꯨ ꯇꯥꯟꯅꯔꯛꯄ ꯂꯦꯞꯇꯦ ꯃꯊꯧꯁꯨꯝꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯐꯅ ꯀꯟꯅ ꯆꯦꯜꯂꯛꯄꯅ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯐꯅ ꯂꯥꯞꯄ ꯃꯐꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯦ ꯋꯥꯃꯟꯕꯗꯒꯤ ꯆꯥꯎꯔꯕ ꯎꯈꯣꯡ ꯑꯃꯗ ꯃꯥ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩ ꯑꯗꯨꯕꯨ ꯁꯑꯣꯝ ꯑꯁꯤꯅ ꯃꯉꯣꯟꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯁꯤꯜꯂꯛꯄꯗ ꯃꯥꯅ ꯊꯩꯗꯣꯛꯄꯗꯒꯤ ꯃꯉꯣꯟꯗ ꯁꯣꯛꯍꯧꯗꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯥꯏꯁꯤꯟꯈꯤ ꯃꯁꯤꯗꯒꯤ ꯄꯟꯊꯗꯅ ꯃꯥ ꯑꯃꯨꯛꯀꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯦꯟꯊꯣꯛꯂꯒ ꯆꯥꯎꯔꯕ ꯎꯄꯥꯟꯕꯤ ꯑꯃꯒꯤ ꯃꯔꯣꯝꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯁꯑꯣꯝ ꯑꯗꯨ ꯇꯥꯟꯅꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥ ꯆꯦꯞꯊꯗꯨꯅꯁꯨ ꯂꯣꯠ ꯌꯦꯡꯉꯤ ꯇꯧꯕꯇꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯁꯑꯣꯝ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯉꯪꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯃꯁꯤꯗꯒꯤ ꯄꯥꯈꯠꯇꯨꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯃꯥ ꯂꯩꯗꯨꯅ ꯌꯦꯡꯕ ꯂꯣꯏꯅꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯇꯞꯅ ꯂꯥꯛꯂꯤꯉꯩ ꯈꯪꯍꯧꯗꯅ ꯁꯑꯣꯝ ꯑꯁꯤꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯊꯣꯝꯕꯗꯒꯤ ꯃꯥ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯏ ꯂꯩꯃꯥꯏ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤꯕꯨ ꯁꯑꯣꯝ ꯑꯁꯤꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯤ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯂꯥꯏꯕꯛ ꯐꯕꯗꯤ ꯃꯥꯒꯤ ꯅꯪꯒꯜꯗ ꯄꯣꯔꯤꯕ ꯕꯦꯒꯁꯤꯗ ꯆꯤꯛꯇꯨꯅ ꯍꯥꯏꯕꯅꯤꯅ ꯃꯥꯒꯤ ꯃꯁꯥꯗꯗꯤ ꯁꯣꯛꯍꯧꯗ꯭ꯔꯦ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯗꯨꯅ ꯂꯪꯂꯛꯄ ꯃꯇꯝꯗꯗꯤ ꯑꯂꯣꯛꯀꯤ ꯍꯛꯆꯥꯡꯁꯤ ꯎꯗ ꯌꯥꯝꯅ ꯀꯟꯅ ꯐꯨꯖꯤꯜꯂꯤ ꯑꯃꯨꯛꯀꯁꯨ ꯁꯑꯣꯝ ꯑꯁꯤꯅ ꯀꯣꯠꯇꯨꯅ ꯂꯪꯂꯛꯄꯗ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯂꯩꯗꯨꯅ ꯄꯥꯏꯊꯣꯛꯂꯒ ꯎꯁꯤꯡꯁꯤꯗ ꯐꯨꯖꯤꯜꯂꯤ
ꯍꯧꯖꯤꯛꯇꯤ ꯑꯂꯣꯛꯀꯤ ꯍꯛꯆꯥꯡꯁꯤ ꯑꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯁꯥꯎꯕꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯀꯪꯗꯨꯅ ꯂꯩꯔꯝꯂꯒ ꯑꯃꯨꯛꯀꯁꯨ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯑꯂꯣꯛꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕꯒꯤꯗꯃꯛꯇ ꯎ ꯆꯕꯨꯜ ꯑꯃ ꯂꯩꯔꯤꯕꯁꯤꯒꯤ ꯃꯈꯥꯗ ꯎꯞꯁꯤꯟꯅꯗꯨꯅ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯁꯥꯎꯕꯁꯤꯅꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯏ ꯃꯥꯕꯨ ꯆꯤꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯏ ꯑꯃꯗꯤ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯀꯣꯠꯇꯨꯅ ꯆꯤꯡꯊꯣꯛꯅꯕꯁꯨ ꯍꯣꯠꯅꯔꯤꯕꯅꯤ ꯇꯥꯟꯖꯥꯁꯤꯗ ꯑꯂꯣꯛꯇꯤ ꯃꯁꯥꯗ ꯁꯣꯛꯄ ꯑꯃꯗꯤ ꯋꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯣꯔ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯍꯣꯟꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯇꯞꯅ ꯇꯞꯅ ꯃꯥ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯇꯥꯟꯖꯥꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯎꯏ ꯑꯂꯣꯛꯄꯨ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯁꯧ ꯑꯁꯤ ꯈꯪꯍꯧꯗꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯂꯒ ꯄꯥꯏꯗꯨꯅ ꯂꯪꯊꯣꯛꯈꯤꯕꯒꯤ ꯁꯛꯇꯝ ꯑꯃ ꯎꯏ ꯍꯧꯖꯤꯛ ꯁꯧ ꯑꯁꯤꯅ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃ ꯃꯐꯝꯁꯤꯗ ꯆꯣꯡꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯑꯂꯣꯛꯄꯨ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯎꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯂꯣꯛꯄꯨ ꯃꯥꯅ ꯃꯄꯥꯟꯗ ꯆꯤꯡꯊꯣꯔꯛꯂꯦ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯑꯂꯣꯛꯇ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯑꯂꯣꯛꯀꯤ ꯃꯤꯍꯨꯟ ꯆꯣꯡꯕꯒꯤ ꯃꯈꯣꯜꯁꯤ ꯃꯥꯅ ꯇꯥꯏ ꯊꯕꯥꯛꯇ ꯅꯥꯀꯣꯡ ꯊꯝꯗꯨꯅ ꯃꯤꯍꯨꯟ ꯆꯣꯡꯕꯒꯤ ꯃꯈꯣꯜꯁꯤ ꯇꯥꯖꯔꯒ ꯅꯨꯄꯤꯁꯤꯒꯤ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯖꯕꯁꯨ ꯄꯣꯛꯆꯔꯤ ꯇꯥꯟꯖꯥꯁꯤꯗ ꯑꯂꯣꯛ ꯑꯁꯤ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯃꯅꯥꯛꯇ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕꯁꯤꯗ ꯉꯛꯄꯒ ꯂꯣꯏꯅꯅ ꯃꯥꯅ ꯅꯣꯛꯇꯨꯅ ꯅꯨꯄꯤꯁꯤꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥ ꯑꯃꯨꯛꯀꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯟꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯨꯄꯤꯁꯤꯅ ꯑꯂꯣꯛꯄꯨ ꯃꯥꯒꯤ ꯂꯩꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯂꯤꯕꯁꯤꯡꯁꯤꯗ ꯍꯥꯞꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯨ ꯁꯦꯝꯕꯤꯔꯤ ꯑꯂꯣꯛꯀꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗꯒꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯆꯣꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯔꯒ ꯅꯨꯄꯤꯁꯤꯗ ꯍꯔꯥꯎꯖꯕ ꯑꯃ ꯐꯥꯎꯖꯩ ꯃꯥꯒꯤ ꯃꯈꯨꯠꯅ ꯑꯂꯣꯛꯀꯤ ꯃꯤꯍꯨꯟ ꯆꯣꯡꯂꯤꯕ ꯊꯕꯥꯛ ꯑꯁꯤꯗ ꯄꯥꯏꯗꯨꯅꯁꯨ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯃꯥꯏꯗꯁꯨ ꯃꯈꯨꯠꯅ ꯊꯦꯡꯗꯨꯅ ꯌꯦꯡꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯍꯪꯒꯠꯇꯨꯅ ꯎꯠꯂꯛꯏ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯕꯒꯤ ꯁꯛꯇꯝꯅꯤ ꯃꯔꯛ ꯑꯁꯤꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒꯗꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯈꯪꯍꯧꯗꯅ ꯃꯤꯀꯞ ꯊꯣꯛꯂꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯁꯤꯗꯒꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯛꯏ ꯍꯥꯏꯕꯗꯤ ꯎꯔꯝꯂꯤꯕꯁꯤ ꯃꯥꯒꯤ ꯃꯃꯪꯗ ꯎꯕ ꯁꯛꯇꯝ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯑꯂꯣꯛ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯊꯤꯔꯛꯏ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯌꯦꯡꯂꯨꯕꯗ ꯀꯨꯃꯨꯠ ꯃꯅꯨꯡꯁꯤꯗ ꯂꯤꯟ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯑꯀꯣꯏꯕꯁꯤꯗ ꯂꯩꯗꯨꯅ ꯑꯂꯣꯛꯄꯨ ꯊꯤꯔꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯂꯣꯛ ꯑꯁꯤ ꯎꯠꯂꯛꯏ ꯃꯥꯗꯤ ꯇꯨꯝꯂꯝꯕꯗꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯇꯨꯅ ꯃꯩ ꯍꯧꯒꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯡ ꯑꯅꯤ ꯇꯛꯅꯗꯨꯅ ꯃꯩ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯅꯨꯄꯤꯁꯤꯒ ꯃꯥꯌꯣꯛꯅꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯅꯣꯛꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯃꯅ ꯑꯂꯣꯛ ꯑꯁꯤ ꯅꯨꯄꯤꯁꯤꯒꯤ ꯁꯛꯇꯝꯁꯤ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯅꯨꯄꯤꯁꯤ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯐꯝ ꯑꯃꯅ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯑꯂꯣꯛꯄꯨ ꯄꯥꯝꯖꯕ ꯐꯥꯎꯏ ꯍꯥꯏꯕꯁꯤꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯤꯠ ꯆꯥꯟꯅꯗꯨꯅ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯃꯨꯛꯀꯁꯨ ꯅꯨꯄꯤꯁꯤꯅ ꯑꯂꯣꯛꯀꯤ ꯊꯕꯥꯛꯇ ꯈꯨꯠꯅ ꯁꯣꯛꯇꯨꯅ ꯃꯥꯒꯤ ꯃꯤꯍꯨꯜꯒꯤ ꯃꯈꯣꯜ ꯑꯁꯤꯕꯨ ꯇꯥꯔꯤ ꯑꯗꯨꯒ ꯃꯃꯥꯏꯗꯁꯨ ꯈꯨꯠꯅ ꯊꯦꯡꯗꯨꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯑꯂꯣꯛ ꯑꯁꯤ ꯄꯨꯔꯥ ꯑꯣꯏꯅ ꯇꯦꯊꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏ ꯃꯈꯩ ꯃꯩ ꯍꯧꯔꯝꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯃꯩ ꯍꯧꯔꯦ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯅꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯚꯥꯞ ꯇꯥꯗꯕꯗꯤ ꯉꯛꯄ ꯐꯥꯎꯏ ꯑꯂꯣꯛꯅ ꯃꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯣꯟꯊꯣꯛꯂꯒ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯦ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯇꯨꯅ ꯈꯨꯝꯃꯤ ꯅꯨꯄꯤꯁꯤꯅ ꯃꯐꯝꯁꯤꯗ ꯈꯨꯗꯣꯡꯊꯤꯕꯗꯅ ꯄꯤꯛ ꯊꯟꯕꯅꯤ ꯅꯪ ꯃꯄꯥꯟꯗ ꯌꯥꯔꯤꯃꯈꯩ ꯊꯣꯛꯀꯅꯨ ꯑꯗꯨꯕꯨ ꯑꯂꯣꯛꯅ ꯃꯅꯨꯡꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯀꯨꯃꯨꯠ ꯃꯅꯨꯡꯗ ꯂꯤꯟ ꯑꯃꯁꯨ ꯂꯩꯍꯧꯔꯤꯕꯗꯨꯅꯤ ꯀꯔꯤꯒꯨꯝꯕ ꯈꯣꯡ ꯍꯥꯝꯂꯤꯉꯩ ꯅꯤꯡꯗꯨꯗꯒ ꯆꯤꯛꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯏꯆꯥ ꯏꯁꯨꯗꯐꯥꯎ ꯍꯨ ꯀꯥꯒꯗꯧꯔꯤꯕꯅꯤ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯅꯪꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯄꯥꯡꯗꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯈꯣꯏꯅ ꯆꯦꯟꯈ꯭ꯔꯤꯕꯅꯤ ꯑꯁꯨꯝꯅ ꯑꯂꯣꯛ ꯑꯁꯤ ꯋꯥꯖꯕꯦꯡ ꯖꯕꯦꯡ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯃꯆꯤꯟ ꯃꯦꯟꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯍꯛꯆꯥꯡꯗꯣ ꯍꯧꯖꯤꯛꯁꯨ ꯀꯟꯕ ꯁꯦꯡꯗ꯭ꯔꯤꯕꯅꯤ ꯅꯪꯅ ꯍꯌꯦꯡ ꯃꯄꯨꯡ ꯐꯥꯅ ꯀꯜꯂꯕ ꯃꯇꯝꯗ ꯑꯩ ꯏꯁꯥꯃꯛꯅ ꯅꯪꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯂꯣꯛ ꯑꯁꯤꯗ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯪꯅꯕꯨ ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯒꯗꯕ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯒ ꯌꯥꯔꯅꯤ ꯅꯈꯣꯏ ꯈꯨꯡꯒꯪꯁꯨ ꯁ꯭ꯋꯥꯏꯗ ꯑꯅꯛꯄꯗꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯃꯁꯤꯗ ꯅꯨꯄꯤꯁꯤꯅ ꯑꯩꯒꯤ ꯃꯤꯡꯗꯤ ꯇꯥꯔꯀꯥ ꯀꯧꯏ ꯃꯥꯒꯤ ꯃꯤꯡꯁꯤ ꯇꯥꯔꯒ ꯑꯂꯣꯛ ꯑꯁꯤ ꯁꯨꯒꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯣꯟꯊꯣꯛꯄ ꯃꯤꯡꯅꯤꯗ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯇꯥꯔꯀꯥꯅ ꯍꯪꯂꯛꯏ ꯑꯩꯒꯤꯗꯤ ꯑꯂꯣꯛ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯨꯝꯃꯤ ꯇꯥꯔꯀꯥꯅ ꯅꯪꯅ ꯍꯦꯛ ꯃꯄꯨꯡ ꯐꯥꯅ ꯍꯛꯆꯥꯡ ꯀꯟꯈꯠꯇ꯭ꯔꯤꯕ ꯃꯈꯩ ꯃꯄꯥꯟꯗ ꯊꯣꯛꯀꯅꯨ ꯑꯗꯨꯒ ꯑꯍꯧꯕ ꯃꯈꯣꯜꯁꯨ ꯑꯃꯠꯇ ꯊꯣꯛꯍꯟꯒꯅꯨ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒꯤ ꯂꯩꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯑꯂꯣꯛꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯇꯥꯔꯀꯥꯅ ꯃꯥꯒꯤ ꯂꯩꯐꯝ ꯑꯣꯏꯅ ꯅꯍꯥꯟꯗꯒꯤ ꯁꯤꯖꯤꯟꯅꯔꯝꯂꯤꯕꯁꯤꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯀꯥꯏꯈ꯭ꯔꯕ ꯄ꯭ꯂꯦꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯣꯏꯔꯝꯂꯦ ꯇꯥꯟꯖꯥꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯒꯤ ꯑꯂꯣꯛ ꯑꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯑꯗꯨꯒ ꯇꯥꯔꯀꯥꯅꯁꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯁꯥꯎꯅꯤꯡꯕ ꯁꯛꯇꯝ ꯑꯃ ꯎꯠꯄꯒ ꯂꯣꯏꯅꯅ ꯃꯅꯝ ꯂꯧꯗꯨꯅ ꯉꯪꯕ ꯍꯧꯔꯛꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯨꯛꯂꯕ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯎꯠꯂꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯂꯣꯛꯄꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯛꯈꯤꯕ ꯁꯧ ꯑꯁꯤꯕꯨ ꯆꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯏ ꯑꯁꯨꯝꯅ ꯁꯧ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯂꯒ ꯏ ꯊꯛꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯎꯠꯂꯛꯄ ꯃꯇꯝꯗ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯎꯕ ꯐꯪꯗꯕ ꯑꯔꯣꯟꯕ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯂꯤꯕꯁꯤ ꯎꯠꯂꯛꯏ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯐꯝꯁꯤꯗ ꯎꯠꯂꯛꯂꯤꯕ ꯈꯨꯡꯒꯪ ꯑꯁꯤ ꯇꯥꯔꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯈꯨꯡꯒꯪꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯕ ꯋꯥꯐꯝ ꯑꯃꯅ ꯇꯥꯔꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯤꯑꯣꯏꯕ ꯅꯠꯇꯦ ꯕꯦꯇꯥꯜ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯚꯦꯝꯄꯤꯌꯔ ꯑꯃꯒꯨꯝ ꯖꯤꯕꯁꯤꯡꯒꯤ ꯏ ꯊꯛꯇꯨꯅ ꯍꯤꯡꯕ ꯇꯝꯊꯤꯔꯕ ꯀꯥꯡꯂꯨꯞ ꯑꯃꯅꯤ ꯉꯁꯤ ꯑꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯤ
कालीमाई लाइरेंबी सक्तम लौरबी नुपी मना मखुत्ता चाउरब थांग मपाइदना जगोई सुसारी अदुगा मांगोंदे अटेक तौननबगीदमक्ता हिंसाबगी सक्तम लौरब मियोय खरा सुले मफमसदा पांगथोलिब कुमई असि कालीमाई लाइरेंबीगा हिंसाबसिंगसिगा फाइट तौनबगी सक्तम उटप कुमई अमनि कालीमाई लाइरेंबीना हिंसाबसिंगसिबु हाली अदुबु हिंसाबसिंगसिगी मसिंगदि अदुमदुम हेनगलै मस्तिगी कालीमाई लाइरेंबीना मागी ओइबा अतोप हिंसाब मखल मुमुक सेमदुना पुथोरले मस्ता माना सेमदुना थादोलिब हिंसा आइटमबसिंगसिगी ममिंगनी बेताल हारिबसि बेताल हारिब कांगबुसना लादनरिबा मखोइगी लाइगी मूर्ति सुमफमसदा लैबोई अदुगा मूर्ति सिगी मखुतना हार्ट हाइबदि थमोइ म पाइदुन लैरिबसु उब फंगी कालीमाई लाइरेंबीगी सक्तम लौरिबि नुपीसना हिंसाब अमु ताना थिन्दुना हाली अदुगा मांगोंदगी थोरलिबा इसिंग सिबुना बेताल हारिब कांगबुसना थगली मतौसुना हिंसाबसिंग सिबु कालीमाई लाइरेंबीना हाटकी हाइबगी सक्तम उटपा कुमई मखलमनि मफमसदा पांगथोलिबसि तंजासदा ngasai mamangdasu ukraba betal kangbusingi maraktagi amo oribasina mana hatkiba chawrba showmasibu lengbanda thangatru pudun lakli mafamsda makhoi myamgi lusingbu ibu nupa amasu lei magi mamingna raktax kawi hojek showmasi raktax haribu nupa sing manakta pusilaktuna thamle mana showmastigi i lawraga makhoina khurumniriba laigi murti isna pairiba heart asida i sitai silli showm purlibu nupa asni yamna kana lawduna hairi raktaramba aduga mafamsda leiriba myamasina muk lauri sasaktaramba मैम भाप ताना हाइजरंगे रक्तरंभा हाइबगी आर्थदी इगी मतेंग लौरगा आइना मयाम पुनु पुंगाक सेनगनी हाइबनी अदुगा सशक्तरंभा हाइरिबसना पांगल थौनागी मतेंगना आइना मयाम पुनु पुंगाक सेनगनी हाइदुन लाउबनी असुमना लाउरिबसी मखोइ बेताल कांगबुगी ओइना सनबी थौंगमनी शौम पुरलिबा बेतालसगी ममिंग वीरन कौई माना शौम असिबु मुंगलेंगमाना थांगतुना शुरुंगमना लैरिबो मफमसदा पुदुन लागा शौम असिबु शुरुंगसि मनुंगदा लंथखरे अदुगा तंजास तंगकलिबो वाफमदी भिरनगी कांगबुसी यामना पाखतपग लोइना शुरुंगसि मनुंगदा पाखथदुनि येंगली तंजासदा शुरुंगसि मनुंगदगी शोर चाउन चाउन होनबगी मखोलम सुतारे अदुगा खंगौदना माना लंगसिनगिबो शौमसिबु मपांदा लंथोरले अदुगा मनुंगसदगी लाउदना हाइरई आइनि सानिबसे सानते मियोइबा पर उ मियोइबा हौजेक भिरनगी कांगबुसी यामना किबग लोइना शुरुंग मनुंगसदि येंगदुना लै मथंगी सिंदना आलोकना प्लेन मनुंगसदा कोइति थिरकपा मतमदा अरिबा मतमगी ऑडियो प्लेयर अमा थेंगनारुरे मनुंगसदा ऑडियो कैसेट अमसु यावरमनी हेडफोन हापसिनदुना इसै सिबु थारी यामना रोमांटिक ओइबा इसै मोइरमसदा मा यामना हराउरी तारगागी मनाक्ता संगसिलक्तुना मांगोंदा हेडफोन से हापसिनबिदुना इसै सि ताली अदुगा आलोकना कैसेट से थारीबा इसै सिगे चाना मोंगदे एक्टिंग तौदुना उडली मागी मतौसि उरगा तारकासु यामना हराउबा फाउजरी आलोकना माचाक याम लामले हाइदुना इंगी तौदुना फोंदोरकपदगी मागी दमक्ता करिगुम खर चानबा थिरुनबगी दमक्ता तारकासि मपान थोखरे मसम पुंखतुना फिजी ताखतबग लोइना सेम साबसि उदा तुंगलोमदगी आलोकना मांगोंदा खोइदाबग लोइना मुन्नि येंगजेरी मतौसुना तारकासि जंगल लोमदा सेनसिनख्रे अदुगदी थेब म फारग पुदुना लाकपसि उदा आलोकसि ngakpदा लोइख्रे आलोकना हाइरी मसिदि चागदब नते इखोइना नुंगसिनि योपिगदब जीवनी मसे हारदुना थेबसि थादोखरे अदुगा हुजिक आलोकना हौरिबा पानबिसिंगदा पालिबा महि मरोंग मचासिंगसिबु थथथुन चाबसि तारकानसु उथोखरे मस्तिगी तारकानसु आलोकना पामलिबसि करिनो हाइबा खंगदगी जंगलदगी अंगूर अमुनबा क्यामि हेक्तुनु पिसिलारे मसुबदा आलोकसदा हाउगलोइना हाइसिंगसिबु सेटनाना चाथोइ अदुगा तारकादसु चाननबगिदमक्ता पिसिलै अदुगा तारकादी असिगुम्बा हाइरा चानिंगबा नते माना पामलिबदी इ थकपनि मरमदुना आलोकपु उहनबा तौदना लोना अंगूरसिबु नाकलदा लंथोखि आलोकना यामना हराउना हाइरासिंगसि चाजबसि उबदा तारकाना हराउना मंगोना येंगदुना लै अदुगदे हौजिक आलोकना मागी मनाक्ता होरंबा पानबीमदगी अमुनबा महि मचासिनख्रे तारकानदी चादनबगिदबगा थिंगी अदुबु नंगहौद्रे आलोकना चासिनखिबना हाले तबुदुबु मयामना खंगदबदी मसिगी महेस्ती निशा काबो पोसकमनी मसि चारुबदगी आलोकसि फुक हौगलक्तुना मसादा निशा कारकलेबनिना यामना हराउबगा लोइना डांस पंगतौदा तौरे यामना रोमांटिक ओइबा मोंगदा तारकागी हक्सांगदसु माना सोक सोक्तुना पाइबा होरले निशा कारिबा आलोकपु तुदेनबगिदमक्ता तारकाना यामना कने सेनजै आलोकना रोमांटिक ओइबा मोंगदा मागी हक्सांगदे सोलकपसिदा तारकागी मसादा तौफम खंगदबा मथुंग मरांग हौबम फौरई मस्तिगी खंगदना माना हक्ति खंदोरकपदा तुंगदा लेरिबा मिंगसेलसि छेनाउना काय मसिउदा आलोकसि ngakpदा लोइख्रे मयामदा भाप ताना हाइजरंगे बेटाल कांगबुसिंगसिदी मसादा इमोशन अमदि थ्रिलिंग सेंस अमतंग फाउबा तारबदी हक्ति खनबा हाइबसि हौना सानी मरमदुनानी तारकानासु हक्ति खलिबसि होजेक तारकाना हंगलै असुक सुकलबा जंगलसदा नंगा नतोमदा लाक्लिबसि करी आलोकना करिगुम्बा असोइबा थौदो अमदगी मफमसदा इन लाखिबनी तसेंबगिदी आइसे अपंगबा गधा अमनी असुमना हारपुद तारकासि ngakpदा लोइख्रे अदुगा हाइरी करिनो नंगसिबु गधारो अइनदी नंगसि येंगबददी मियोइबा मनि हाइना खल्लीदा आलोकना नोक्तुना अइना फोंदोलिबसिगी आर्थदी आइसि यामा लौसिंग लैतबा वखल थेनबा अपंगबा महासोय अमनि हाइबदु फोंदोकपनि तारकाना करिनो महासोय हाइरिबबु आलोकना हेरा अइना फोंदोलि वाफमसिंगसि नंग भाप ताद्रा माले इसम समना मियोइबबु फोंदोकपनि हाइबदी नंग अमदि अइ मियोइबोइन लैरिबा खोइबु हाइबगी वानी तारकाना नंगना मियोइबो एरबसु अइदि मियोइबा नत्ते
ꯃꯁꯤꯒꯤ ꯑꯂꯣꯛꯅ ꯅꯣꯛꯇꯨꯅ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯔꯨꯔꯦ ꯅꯪꯗꯤ ꯃꯤꯑꯣꯏꯕ ꯅꯠꯇꯦ ꯅꯪꯗꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤꯁꯤ ꯃꯤꯠꯆꯥꯟꯅꯗꯨꯅ ꯌꯦꯡꯅꯔꯒ ꯂꯩ ꯑꯗꯨꯒ ꯑꯂꯣꯛꯅ ꯇꯥꯔꯀꯥꯗ ꯀꯤꯁ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯏ ꯇꯥꯔꯀꯥꯁꯨ ꯃꯉꯣꯟꯗ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯏ ꯇꯧꯕꯇꯕꯨ ꯇꯥꯟꯖꯥꯁꯤꯗ ꯑꯂꯣꯛꯀꯤ ꯉꯛꯁꯝꯗ ꯏ ꯆꯦꯜꯂꯤꯕ ꯁꯤꯡꯂꯤ ꯎꯇꯣꯡꯁꯤ ꯎꯕꯗꯒꯤ ꯇꯥꯔꯀꯥꯁꯤ ꯏ ꯊꯛꯅꯤꯡꯕ ꯐꯥꯎꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯌꯥꯁꯤ ꯁꯥꯡꯗꯣꯛꯇꯨꯅ ꯍꯤꯒꯠꯂꯛꯏ ꯑꯗꯨꯕꯨ ꯇꯥꯔꯀꯥꯁꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯚꯥꯞ ꯈꯪꯇꯥ ꯇꯥꯔꯛꯄꯗꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯈꯪꯍꯟ ꯍꯟꯖꯤꯜꯂꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥ ꯌꯥꯝꯅ ꯊꯨꯅ ꯃꯥꯡꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯂꯣꯛ ꯑꯁꯤ ꯃꯇꯣꯝꯇ ꯎꯞꯅ ꯇꯨꯏ ꯇꯥꯔꯀꯥꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯗꯕꯁꯤꯗ ꯃꯥ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯇꯥꯔꯀꯥꯕꯨ ꯀꯧꯗꯨꯅ ꯖꯪꯒꯜꯒꯤ ꯃꯐꯝꯁꯤꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯍꯧꯖꯤꯛ ꯇꯥꯔꯀꯥꯅ ꯍꯥꯏꯈꯤꯕ ꯅꯪꯅ ꯃꯤꯑꯣꯏꯕ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯃꯤꯑꯣꯏꯕ ꯅꯠꯇꯦ ꯍꯥꯏꯈꯤꯕꯗු ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯄꯅꯤ ꯃꯔꯝꯗꯤ ꯕꯦꯇꯥꯜ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯑꯣꯏꯗꯕ ꯍꯦꯛ ꯉꯥꯡꯂꯨꯕꯒ ꯃꯈꯣꯏꯒꯤ ꯃꯌꯥꯁꯤ ꯍꯦꯛꯇ ꯁꯥꯡꯗꯣꯔꯛꯇꯨꯅ ꯕꯦꯇꯥꯜꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯤ ꯍꯦꯛꯇ ꯎꯊꯣꯔꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯑꯆꯨꯝꯕ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯂꯣꯛꯅꯗꯤ ꯈꯪꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯂꯣꯛꯅ ꯑꯃꯝꯕꯁꯤꯗ ꯇꯣꯁ ꯀꯥꯞꯇꯨꯅ ꯆꯪꯁꯤꯜꯂꯒ ꯇꯥꯔꯀꯥꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯤ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪ ꯉꯥꯛꯄꯤꯌꯨ ꯑꯩ ꯀꯣꯛ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯃ ꯐꯥꯎꯕꯗꯒꯤ ꯑꯗꯨꯝꯅ ꯇꯧꯈꯤꯕꯅꯤ ꯌꯥꯔꯒꯗꯤ ꯅꯪ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯇꯟꯖꯥꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯋꯥꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯇꯣꯁ ꯀꯥꯞꯊꯣꯛꯈꯤꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯎꯒꯤ ꯃꯔꯨꯝꯗ ꯂꯨꯝꯈ꯭ꯔꯤꯕꯁꯤ ꯍꯥꯏꯐꯦꯠ ꯎꯍꯧꯔꯦ ꯑꯂꯣꯛꯅ ꯌꯥꯝꯅ ꯀꯤꯕꯒ ꯂꯣꯏꯅ ꯇꯥꯔꯀꯥꯕꯨ ꯀꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒꯗꯤ ꯎꯁꯤꯒꯤ ꯃꯔꯨꯝꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗ ꯉꯪꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯇꯣꯔꯁ ꯀꯥꯞꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯕꯤꯔꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯑꯂꯣꯛꯁꯤ ꯂꯥꯎꯕꯒ ꯂꯣꯏꯅ ꯂꯩꯃꯥꯏꯗ ꯇꯨꯏ ꯑꯂꯣꯛꯅ ꯍꯥꯏꯔꯤ ꯅꯈꯣꯏ ꯀꯅꯥꯅꯣ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯣ ꯑꯗꯨꯕꯨ ꯕꯤꯔꯟꯒꯤ ꯀꯥꯡꯕꯨꯁꯤ ꯉꯪꯗꯨꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇꯦ ꯑꯂꯣꯛ ꯑꯁꯤ ꯃꯐꯝꯁꯤꯗ ꯍꯧꯒꯠꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤ ꯕꯤꯔꯟꯅ ꯃꯥꯕꯨ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯇꯥꯔꯀꯥ ꯑꯁꯤ ꯃꯐꯝꯁꯤꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯦꯡꯅꯔꯒ ꯌꯥꯝꯅ ꯁꯥꯊꯤꯅ ꯉꯪꯅꯗꯨꯅ ꯂꯩꯔꯤ ꯇꯥꯔꯀꯥꯅ ꯍꯥꯏꯔꯛꯏ ꯕꯤꯔꯟ ꯃꯥꯕꯨ ꯃꯐꯝꯁꯤꯗꯒꯤ ꯆꯠꯍꯟꯈꯣ ꯕꯤꯔꯟꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯃꯤꯑꯣꯏꯕꯕꯨ ꯃꯐꯝꯁꯤꯗ ꯆꯪꯍꯟꯗꯨꯅ ꯊꯝꯂꯝꯂꯤꯕꯅꯣ ꯇꯥꯔꯀꯥꯅ ꯃꯥꯕꯨ ꯃꯐꯝꯁꯤꯗ ꯑꯩꯅ ꯄꯨꯔꯛꯄ ꯅꯠꯇꯦ ꯁꯣꯏꯕꯗꯒꯤ ꯂꯝꯕꯤ ꯀꯪꯉꯥꯎꯅꯗꯨꯅ ꯃꯐꯝꯁꯤꯗ ꯃꯥ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ ꯕꯤꯔꯟꯅ ꯌꯛꯁꯥꯁꯟꯅ ꯁꯥꯒꯤ ꯏ ꯊꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯆꯍꯤ ꯀꯌꯥꯃꯔꯣꯝꯗꯒꯤ ꯃꯥ ꯃꯕꯨꯛ ꯊꯟꯕ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯥꯛꯂꯕꯅꯤ ꯃꯤꯑꯣꯏꯕ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯌꯛꯁꯥꯁꯟꯗ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯇꯥꯔꯀꯥ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯄꯨ ꯌꯛꯁꯥꯁꯟꯗ ꯁꯤꯟꯅꯕ ꯑꯃꯗꯤ ꯁꯤꯟꯅꯗꯕ ꯍꯥꯏꯕꯁꯤꯗ ꯅꯪꯅ ꯍꯦꯛꯇ ꯋꯥꯔꯦꯞ ꯂꯧꯕ ꯌꯥꯕ ꯅꯠꯇꯦ ꯕꯤꯔꯟꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯁꯤꯒꯤ ꯃꯤꯑꯣꯏꯕꯁꯤꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯅꯪꯅ ꯈꯪꯕ ꯉꯝꯂꯣꯏ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯂꯣꯛꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯊꯥꯕꯗꯒꯤ ꯃꯥ ꯋꯥꯟꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯋꯥꯟꯊꯔꯨꯔꯕ ꯑꯂꯣꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯥꯡꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯇꯥꯔꯀꯥ ꯑꯁꯤ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯀꯣꯏꯕꯁꯤꯗ ꯑꯇꯣꯞꯄ ꯃꯤꯌꯥꯝ ꯑꯃꯁꯨ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯁꯤꯗ ꯃꯥꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯅ ꯂꯩꯔꯝꯂꯤꯕꯁꯤ ꯕꯦꯇꯥꯜꯁꯤꯡꯒꯤ ꯑꯔꯣꯟꯕ ꯈꯨꯡꯒꯪ ꯑꯗꯨꯗꯅꯤ ꯇꯥꯟꯖꯥꯁꯤꯗ ꯑꯂꯣꯛꯇꯤ ꯉꯁꯥꯏ ꯅꯨꯄꯥ ꯑꯃꯅ ꯃꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯊꯥꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯅꯥꯀꯣꯡꯁꯤ ꯃꯈꯣꯜ ꯁꯦꯡꯅ ꯇꯥꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯔꯛꯇꯥꯛꯁꯀꯤ ꯃꯅꯥꯛꯇ ꯇꯥꯔꯀꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯥ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯥꯕꯨ ꯆꯠꯍꯟꯕꯤꯈꯣ ꯕꯤꯔꯟꯅ ꯇꯥꯔꯀꯥꯅ ꯑꯩꯈꯣꯏꯒꯤ ꯔꯨꯜꯕꯨ ꯊꯨꯒꯥꯏꯕꯅꯤ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯃꯥꯅ ꯃꯐꯝꯁꯤꯗ ꯄꯨꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ ꯇꯥꯔꯀꯥꯅ ꯑꯩꯅ ꯃꯥꯕꯨ ꯄꯨꯁꯤꯜꯂꯛꯄ ꯅꯠꯇꯦ ꯁꯣꯏꯕꯗꯒꯤ ꯃꯥ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯥꯕꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯍꯟꯕꯤꯈꯣ ꯕꯤꯔꯟꯅ ꯃꯐꯝꯁꯤꯗꯒꯤ ꯃꯥꯕꯨ ꯑꯃꯨꯛ ꯍꯜꯍꯟꯈꯤꯕ ꯍꯥꯏꯕꯗꯨꯗꯤ ꯃꯪꯗ ꯐꯥꯎꯕ ꯑꯩ ꯊꯣꯛꯂꯔꯣꯏ ꯇꯥꯟꯖꯥꯁꯤꯗ ꯑꯂꯣꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕ ꯉꯝꯗ꯭ꯔꯤꯕ ꯅꯥꯀꯣꯡꯁꯤꯕꯨ ꯁꯦꯡꯗꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩꯔꯤ ꯇꯥꯔꯀꯥꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯃꯥꯅ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯇ ꯃꯥꯅ ꯎꯈꯤꯕ ꯂꯩꯇꯦ ꯑꯩꯈꯣꯏꯁꯤ ꯕꯦꯇꯥꯜꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯃꯥꯗꯤ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯈꯤꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯕꯤꯔꯟꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯕꯨ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯔꯛꯇꯥꯛꯁꯅ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯈꯟꯅꯕ ꯂꯦꯞꯅꯅꯕꯒꯤꯗꯃꯛꯇ ꯈꯨꯠ ꯊꯥꯡꯒꯠꯂꯛꯏ ꯇꯧꯕꯇꯕꯨ ꯑꯂꯣꯛꯅꯗꯤ ꯃꯉꯣꯟꯗ ꯀꯧꯔꯛꯂꯤꯕꯣꯏ ꯅꯤꯡꯈ꯭ꯔꯦ ꯃꯥꯅꯁꯨ ꯅꯣꯛꯇꯨꯅ ꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯍꯥꯏ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯑꯩꯒꯤ ꯃꯤꯡ ꯑꯂꯣꯛ ꯒꯣꯌꯜ ꯀꯧꯏ ꯑꯖꯥꯗ ꯅ꯭ꯌꯨꯁ ꯍꯥꯏꯕ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯗꯨꯒꯤ ꯔꯤꯄꯣꯔꯇꯔ ꯑꯃꯅꯤ ꯍꯟꯗꯛꯇ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯑꯩꯒꯤ ꯔꯤꯜ ꯑꯃꯁꯨ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯎꯕꯤꯔꯝꯂꯒꯅꯤ ꯍꯥꯏꯕꯗꯤ ꯃꯪꯐꯝꯗꯒꯤ ꯚꯨꯠ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯂꯦ ꯍꯥꯏꯗꯨꯅ ꯎꯠꯅꯅꯕ ꯍꯣꯠꯅꯔꯨꯕꯗꯨꯅꯤ ꯍꯧꯖꯤꯛ ꯕꯤꯔꯟꯅ ꯃꯉꯣꯟꯗ ꯉꯪꯗꯨꯅ ꯌꯦꯡꯁꯤꯜꯂꯛꯄꯁꯤꯗ ꯑꯂꯣꯛ ꯑꯁꯤ ꯀꯤꯕ ꯐꯥꯎꯔꯦ ꯇꯥꯔꯀꯥꯅ ꯃꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯤ ꯑꯂꯣꯛ ꯅꯪ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯌꯨ ꯇꯧꯕꯇꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯑꯂꯣꯛꯅꯗꯤ ꯃꯌꯦꯛ ꯁꯦꯡꯅ ताब ngam tanjasta betal nupa man lauduna hari mabu hingna mai thaduna hatokadabani ofum star tarkas ti pakat bedol oigre adu walok nadi makhoin hari bisi karino khangdabani na no phet tawduna hangli karino makhoin hari bisi tarkana nangbu hatokna bagi demakta hari bani adu walok nadi mabu iru jana bagi demakta hari bani haidun ona thaina tagre mustigi noktuna iru jabi bagi wafam waradi aina karisu kaide lujada bu kuibagi isa ji humang sunapsilabani mustigi tarkana ingit piduna mabu hada bagi demakta phongdok le hai wafam si khangan badagi mati pakat bedol oigre mustigi mano rak tax on chinrai karino uncle haibiri bisibu aibu sibagi dandi hekta piba tarabro aina tawrubi iral bu karino masidi chanaba yabo wayel amanate maramadura aigi su ukil ma tana janaba gi ayabu pibiu tanjasta betalamana masi miyoiba mani magi idi hu chen mani maramadura mafamstigi thado khibana phagani adubu alok nadi mehek singa tadabani nupas de khudo mithinduna yaroi madugi thawgundu chanaba yaba thawngate haidun ngangshili mastigi tarkar ma bu phadun hairi karino nangbu thadok na bagi wafam ne hairi bisinang ni yaroi hairi bidu karigino
ꯑꯗꯨꯕꯨ ꯇꯔꯀꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯊꯥꯗꯕꯗꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯅ ꯃꯥꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯁꯦ ꯔꯤꯄꯣꯔꯇꯔ ꯑꯃꯅꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯄ ꯇꯥꯔꯕꯗꯤ ꯅꯈꯣꯏꯒꯤ ꯃꯊꯛꯇ ꯀꯦꯁ ꯊꯥꯡꯒꯠꯇꯨꯅ ꯕꯣꯏꯀꯣꯠꯅꯆꯤꯡꯕ ꯇꯧꯒꯅꯤ ꯇꯥꯔꯀꯥꯅ ꯃꯥꯒꯤꯗꯃꯛꯇ ꯑꯩꯅ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯧꯖꯔꯒꯦ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯈ꯭ꯔꯁꯤ ꯃꯁꯤꯗꯒꯤ ꯔꯥꯛꯇꯥꯛꯁꯅ ꯍꯥꯏꯔꯤ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯕꯟꯗꯤ ꯑꯣꯏꯅ ꯊꯝꯃꯨ ꯑꯗꯨꯕꯨ ꯑꯂꯣꯛꯅꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗꯕꯅꯤꯅ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯃꯛꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ ꯑꯗꯨꯕꯨ ꯇꯥꯔꯀꯥꯁꯇꯤ ꯃꯥꯒꯤꯗꯃꯛꯇ ꯈꯟꯕꯗ ꯋꯥꯕꯗ ꯂꯣꯏꯔꯕꯅꯤ ꯇꯟꯖꯥꯁꯤꯗ ꯕꯦꯇꯥꯜ ꯀꯥꯡꯕꯨ ꯈꯔ ꯃꯥꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯁꯤ ꯎꯕꯗ ꯑꯂꯣꯛꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯑꯩꯉꯣꯟꯗ ꯀꯅꯥꯃꯠꯇꯅ ꯈꯨꯠ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯕꯦꯇꯥꯜꯁꯤꯡ ꯑꯁꯤꯅ ꯃꯥꯕꯨ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯥꯔꯀꯥꯁꯤ ꯃꯥꯕꯨ ꯌꯦꯡꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯤ ꯍꯧꯖꯤꯛ ꯑꯂꯣꯛ ꯑꯁꯤ ꯃꯈꯣꯏꯅ ꯅꯥꯀꯜ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯕꯤꯔꯟꯗ ꯍꯪꯂꯛꯏ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯔꯥꯛꯇꯥꯛꯁꯅꯗꯤ ꯃꯥꯕꯨ ꯀꯩꯁꯨꯝꯁꯪꯗ ꯐꯥꯖꯤꯜꯂꯒ ꯊꯝꯃꯨ ꯍꯥꯏꯔꯛꯈꯤꯕꯗꯥꯏ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯣ ꯕꯤꯔꯟꯅ ꯑꯩꯈꯣꯏꯗ ꯌꯥꯊꯪ ꯄꯤꯕ ꯉꯝꯕꯗꯤ ꯁꯨꯞꯅꯒꯤ ꯑꯃꯈꯛꯇꯅꯤ ꯃꯗꯨꯗꯤ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯔꯛꯁꯥꯁꯟ ꯍꯥꯏꯔꯤꯕꯗꯨ ꯈꯛꯇꯅꯤ ꯃꯥꯅ ꯑꯔꯥꯝꯕ ꯈꯥꯡꯗꯨꯅ ꯄꯨꯛ ꯊꯟꯕ ꯇꯧꯗꯨꯅ ꯂꯩꯈꯠꯂꯛꯏꯕꯁꯤ ꯃꯇꯝ ꯀꯨꯏꯔꯕꯅꯤ ꯑꯂꯣꯛꯄꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯗꯤ ꯔꯛꯁꯥꯁꯟ ꯍꯥꯏꯔꯤꯕ ꯕꯦꯇꯥꯜ ꯅꯨꯄꯥꯗꯨꯅ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇꯅꯤ ꯍꯧꯖꯤꯛ ꯑꯂꯣꯛꯄꯨ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯪꯊꯔꯛꯄꯗ ꯃꯥ ꯂꯩꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯐꯨꯖꯤꯟꯕꯗꯒꯤ ꯆꯦꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤ ꯃꯥꯅ ꯍꯧꯒꯠꯂꯛꯇꯨꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯀꯔꯤꯒꯤꯗꯃꯛꯇꯅ ꯅꯈꯣꯏꯅ ꯑꯃꯝꯕꯁꯤꯗ ꯑꯩꯕꯨ ꯊꯝꯕꯤꯔꯤꯕꯁꯤꯕꯨ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯃꯝꯕꯗ ꯌꯥꯝꯅ ꯀꯤꯒꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯨ ꯀꯩꯗꯧꯕꯒꯦ ꯑꯁꯨꯝꯅ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯁꯤꯗ ꯀꯅꯥꯃꯠꯇꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯦ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯑꯃꯝꯕ ꯃꯅꯨꯡꯁꯤꯗ ꯃꯥ ꯌꯥꯝꯅ ꯀꯤꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯆꯤꯟꯗ ꯍꯅꯨꯃꯥꯟ ꯆꯥꯂꯤꯁꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯟꯇ꯭ꯔ ꯑꯁꯤꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯇꯟꯖꯥꯁꯤꯗ ꯁꯦꯠꯄꯤꯁꯤꯡ ꯄꯥꯏꯊꯣꯔꯛꯄꯗ ꯃꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯍꯧꯖꯤꯛ ꯑꯀꯣꯏꯕꯁꯤꯗ ꯃꯥꯅ ꯑꯗꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯃꯃꯤ ꯁꯥꯃꯤ ꯍꯥꯏꯐꯦꯠꯇꯪ ꯎꯏ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯈꯪꯍꯧꯗꯅ ꯔꯛꯁꯥꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯊꯣꯛꯂꯛꯄꯗ ꯃꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯌꯛꯁꯥꯁꯟꯅ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯗꯨꯅ ꯂꯥꯛꯄꯗꯣ ꯉꯁꯤꯗꯤ ꯐꯪꯂꯦꯗꯅ ꯑꯂꯣꯛꯅ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯌꯛꯁꯥꯁꯟꯅ ꯑꯩꯁꯨ ꯅꯪꯗꯧꯅ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯈꯨꯗꯣꯡ ꯊꯤꯕꯗ ꯇꯥꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯆꯍꯤ ꯀꯌꯥꯃꯔꯣꯝꯗꯒꯤ ꯁꯨꯔꯨꯡꯁꯤꯗ ꯑꯩꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯂꯣꯛꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯊꯥꯖꯤꯜꯂꯛꯄꯁꯤꯗ ꯇꯧꯐꯝ ꯈꯪꯗꯕ ꯑꯋꯥꯕꯅ ꯄꯤꯛ ꯊꯜꯂꯕꯅꯤ ꯔꯛꯁꯥꯁꯟꯅ ꯃꯤꯅꯤꯠ ꯑꯃꯈꯛꯇ ꯉꯥꯏꯔꯤꯕ ꯅꯪ ꯐꯥꯎꯕ ꯋꯥꯕꯗ ꯂꯣꯏꯔꯦ ꯆꯍꯤ ꯀꯌꯥꯃꯔꯣꯝꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯛꯂꯤꯕ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯨ ꯑꯂꯣꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯣꯝꯕꯨ ꯃꯐꯝꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯣ ꯃꯁꯤꯗꯒꯤ ꯌꯛꯁꯥꯁꯟꯁꯤ ꯁꯥꯎꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯃꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨꯅꯤ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯍꯪꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯕꯗꯒꯤ ꯃꯈꯣꯏꯅ ꯐꯥꯖꯤꯜꯂꯤꯕꯅꯣ ꯑꯂꯣꯛꯅ ꯄꯥꯈꯠꯅ ꯀꯔꯤꯃꯠꯇ ꯑꯋꯥꯠꯄ ꯂꯩꯇꯦ ꯇꯣꯇꯦꯜ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯌꯛꯁꯥꯁꯟꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯍꯤꯒꯠꯇꯨꯅ ꯂꯥꯛꯀꯦ ꯇꯧꯔꯛꯄꯗ ꯑꯂꯣꯛꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯂꯣꯛꯅ ꯀꯤꯕꯁꯤ ꯎꯕꯗ ꯃꯥ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯔꯤꯂꯦꯛꯁ ꯃꯦꯟ ꯔꯤꯂꯦꯛꯁ It's all right. I was just joking. ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯤ ꯃꯇꯧꯁꯨꯝ ꯃꯥꯅ ꯏꯪꯂꯤꯁꯀꯤ ꯋꯥꯍꯩꯁꯤꯡ ꯍꯥꯏꯔꯛꯄꯁꯤꯗ ꯑꯂꯣꯛꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯗꯣꯝꯕꯨ ꯏꯪꯂꯤꯁ ꯈꯪꯕꯤꯕ꯭ꯔꯥ ꯌꯛꯁꯥꯁꯟꯅ ꯑꯪꯒ꯭ꯔꯦꯖꯤ ꯃꯆꯥ ꯀꯌꯥ ꯑꯃꯒꯤ ꯏ ꯊꯛꯂꯕꯅꯤꯅ ꯃꯁꯥ ꯃꯇꯣꯝꯇꯅ ꯏꯪꯂꯤꯁꯀꯤ ꯋꯥꯍꯩꯁꯤꯡ ꯍꯩꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯃꯁꯤꯗ ꯑꯂꯣꯛꯅ ꯉꯛꯇꯨꯅ ꯑꯣ ꯕ꯭ꯔꯤꯇꯤꯁ ꯃꯆꯥꯁꯤꯡ ꯍꯥꯠꯄꯗ ꯑꯗꯣꯝꯁꯨ ꯌꯥꯎꯈꯤꯕ꯭ꯔꯥ ꯃꯁꯤꯗꯒꯤ ꯌꯛꯁꯥꯁꯟꯒꯤ ꯃꯃꯤꯠꯇ ꯃꯥꯅ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯕꯨ ꯆꯣꯡꯁꯤꯟꯗꯨꯅ ꯏ ꯊꯛꯈꯤꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯁꯥꯗ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯑꯃ ꯐꯥꯎꯖꯔꯤ ꯑꯂꯣꯛꯅ ꯕ꯭ꯔꯤꯇꯤꯁ ꯃꯆꯥꯁꯤꯡꯕꯨ ꯍꯥꯠꯂꯤ ꯍꯥꯏꯔꯤꯕꯁꯤꯅ ꯇꯥꯛꯄꯗꯤ ꯑꯗꯣꯝꯁꯦ ꯏꯟꯗꯤꯌꯥꯕꯨ ꯅꯤꯡꯇꯝꯍꯟꯅꯕꯒꯤꯗꯃꯛꯇ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯈꯤꯕ ꯔꯤꯚꯣꯂꯨꯁꯅꯔꯤ ꯐ꯭रीडम फाइटर ꯑꯃꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯌꯛꯁꯥꯁꯟꯅ ꯃꯥꯅꯤ ꯑꯩꯁꯦ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯃꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯂꯣꯛ ꯑꯁꯤꯗꯤ ꯍꯔꯥꯎꯖꯕꯗ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯈꯜꯂꯤꯕꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯏꯟꯗꯤꯌꯥꯕꯨ ꯅꯤꯡꯇꯝꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕ ꯐ꯭रीडम फाइटर ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯌꯛꯁꯥꯁꯟꯅ ꯅꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯏ ꯄꯤꯌꯨ ꯅꯪꯉꯣꯟꯗ ꯅꯤꯡꯇꯝꯕ ꯄꯤꯒꯦ ꯑꯗꯨꯅ ꯂꯥꯎ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯎ ꯑꯁꯨꯝꯅ ꯃꯥꯒꯤ ꯋꯥꯍꯩꯁꯤꯅ ꯊꯦꯝꯈꯤꯕꯗꯒꯤ ꯑꯂꯣꯛ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯇꯧꯗꯅ ꯌꯛꯁꯥꯁꯟꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯍꯧꯖꯤꯛ ꯌꯛꯁꯥꯁꯟꯅ ꯃꯥꯒꯤ ꯌꯥ ꯁꯥꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯑꯂꯣꯛꯀꯤ ꯆꯔꯝꯗ ꯆꯤꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯇꯥꯟꯖꯥꯁꯤꯗ ꯇꯥꯔꯀꯥꯅ ꯃꯥꯕꯨ ꯆꯦꯟꯗꯨꯅ ꯁꯨꯔꯨꯡꯁꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯤ ꯁꯥꯎꯅꯤꯡꯕꯗ ꯃꯩ ꯍꯧꯔꯕ ꯌꯛꯁꯥꯁꯟꯅ ꯇꯥꯔꯀꯥꯒꯤ ꯃꯃꯤꯡꯕꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯧꯔꯤ ꯍꯧꯖꯤꯛ ꯇꯥꯔꯀꯥ ꯑꯃꯗꯤ ꯑꯂꯣꯛ ꯑꯁꯤ ꯋꯥꯡꯂꯕ ꯃꯐꯝꯁꯤꯗꯒꯤ ꯆꯣꯡꯊꯈ꯭ꯔꯦ ꯃꯈꯥꯗ ꯇꯥꯔꯛꯄ ꯃꯇꯝꯗ ꯇꯥꯔꯀꯥꯗꯤ ꯈꯣꯡꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯑꯂꯣꯛꯇꯤ ꯂꯦꯞꯄ ꯉꯝꯗꯅ ꯇꯨꯒ ꯂꯣꯏꯅꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯊꯔꯛꯂꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗ ꯕꯤꯔꯟꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯃꯅꯨꯡꯗꯒꯤ ꯌꯛꯁꯥꯁꯟꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯇꯥꯔꯀꯥꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯃꯛ ꯃꯥꯕꯨ ꯐꯥꯗꯨꯅ ꯃꯐꯝꯁꯤꯗ ꯄꯨꯔꯛꯀꯗꯕꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯀꯥꯡꯕꯨꯅꯁꯨ ꯑꯂꯣꯛꯄꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯛꯂꯦ ꯑꯂꯣꯛ ꯑꯁꯤ ꯑꯉꯝꯕꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯑꯣꯟꯊꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯂꯩꯃꯥꯏꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯏ ꯇꯥꯔꯀꯥꯅ ꯃꯥꯕꯨ ꯆꯤꯡꯈꯠꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯂꯣꯛꯅꯗꯤ ꯑꯩ ꯆꯦꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯏ ꯇꯟꯖꯥꯁꯤꯗ ꯕꯤꯔꯟꯒꯤ ꯀꯥꯡꯕꯨꯁꯨ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯇꯥꯔꯀꯥꯅ ꯑꯂꯣꯛꯄꯨ ꯂꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯇꯨꯅ ꯄꯨꯔꯒ ꯆꯦꯜꯂꯤ ꯑꯂꯣꯛꯄꯨ ꯃꯤꯠ ꯎꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯎꯏꯁꯤꯜꯍꯜꯂꯕ ꯃꯇꯨꯡꯗ ꯇꯥꯔꯀꯥꯅ ꯃꯥꯕꯨ ꯎꯕꯗꯒꯤ ꯆꯣꯡꯗꯨꯅ ꯆꯦꯟꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯕ ꯑꯃ ꯐꯥꯎꯏ ꯕꯤꯔꯟꯒꯤ ꯀꯥꯡꯕꯨꯁꯨ ꯌꯥꯝꯅ ꯌꯥꯡꯅ ꯃꯅꯤꯡꯂꯣꯝꯗ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯇꯥꯔꯀꯥ ꯑꯃꯗꯤ ꯑꯂꯣꯛ ꯑꯁꯤ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯕꯤꯔꯟꯒꯤ ꯀꯥꯡꯕꯨꯅ ꯃꯅꯝ ꯂꯧꯗꯨꯅ ꯊꯤꯔꯛꯂꯤꯕꯅꯤ ꯑꯂꯣꯛꯀꯤ ꯃꯅꯝ ꯑꯁꯤ ꯈꯪꯗꯅꯕꯒꯤꯗꯃꯛꯇ ꯇꯥꯔꯀꯥꯅ ꯃꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯦ
Tanjas the Biran si Makoi Vanakamadam low low sanction Livan. Tobu Tarkana alopu consider Tamkrabanina, Migi Manamasimana Pangbangandre. Mustiki Mapam Stado on the Ganakalamurum doing Sienki. Alopu consider Tambasida Madi, I took him a house of Pauser. The Magi Tamoy that Tarkabu Henny and Nusi was supported. Masimatung the Tarkana Mabu could buy the Nakalamurum the Sing Nusiali. Adugausik, a wang belay, and give attack the Lepton lady. Tarkani and Toki with a Makha the lady Lambista, Trakamator Ivasui. Tarkan Hari, Alo, Yengugari Malani was the Nangujimak Chong Targa, Mapam Statuk to Sachigadavan. As soon as Harkuda looks sting up to the Loy, Hadugari, Karihaiba, Waglo Pumps the Inimotokuram Chong Tagadoriba, Mashdi Mung the Poy told Lori the Batabani. Tarkana, Hoje Hidimatam later Vania log, Nangsatavadavan. Alog, Nangakamdoba. Tarkana, ID Mapam Sticky and Lantok to Satbiade, Masi a quick Kambugi on a Tambani or Mamani. Alogna, Nanga eat Hawaii Anira can be a cravani. Alumatokram in Nambutado like Sachigadoriban. Makoi Nambu Paki with Arabadi, Shurumudimanum the Nambu Pazin and Shwai Makitambi Dore. Tarkana, Makoi Shwai the Makiba Pumstay of Shilakadore, Nangam to Satan Abohonam. Makoi Paki with Arabadi, Nang Susigani, Aduka Abu Sushi and Gadoribani. Marabadon Nangam to Satan of Gidam to Honor. Must get a log Simakata Shong Tanabagidam to Honey, Adu Masasi Kiba Dumudum Henzel with the Shong Tabagamre. Tarkana di Kaptuna, Mabu Sakin of Gidam to Yamkan Silagi. Jose Alok na Conjel Tatanari, a coini Nuxina Matam Krahimina with the Karikai. I don't allow a coini Samina Cressy. Tanjasta Tarkana su Mamang the man haiku of him mixingly. Madudi, man among the haikivani, Nangamapumpan Haksang Hekan Kalapaga, Sweden Maki, I Samang and Nanguyum the Tinbigani Haidana. Mastiki Tarkana Kangsen Selectona, Alo Puchiana Dumakad Song Tralgari Simatakatai. Sumato was the Alo Stipaka the Loy, Aduman Heidi, Kariunam Bukashpataki Poctobro. Karigumanang Olympic game the Yabutarabadi gold medal Mari Mangati Sweden Maki line of Hungani. Matosum Makoinan talked to the Chelpangambasida, Makoini Yangadun Suyam Haran and Nognari. Asumna, Gari Skimataka Tongdon Lakpana, I hing Simahokre. Matangi Sindana, Nongalatuna Yukimatam. Gari sing a hack Hamdon letting a knuckle the Lady Badukana, Nupimana, Magi Beck sing a hack Tamling along the Sensinger of Bex who ran the Pudun Sierra. Adukatarka Bex Upicili. Beck Simanum the Orm Banupi Pizol Subutarka and Cecile. Mana Trakasti Kumtarak Navagidamatoring, Manak Swister Manupa Kamana, Mana Makata Kumta the Matang Pang and Navagidamak could Chamnavagidamak Magi could think to Mashu the along the Shoning Gluena, no passing Zuma from Stitch at Kinavagidam to Lointan Matunda, Yamna Hauna, Tarkana Makata Kumtarak could Chamdunamatang Pangli. Masimatung the Makoi bus Magimatak Mukakali. Todu Tarkadi, Manustam Yaman Mashu with the Pakat Pugluena, Makada Muxian Takre. Along the Mamu took the Kakal and Magidam Kokali, Manakaro Hiviatre. Hosig along na Tarkaka the Lake of Hydroquiti Kumatam the D, Madi bus Sigmatek the Pamnun Lam. Mustiki Masu bus Matak is doing a Kakalactona, Makoini Yamna Harana Pundun of Paminare. Hosig alogna, Tarkagi Lengzum the Natadunus Tumli. But also Makoini Siamna Harana Punmagolina, bus Matak is the Tongduna, Magi Mayum Lamdam Yong Navagidam Talale. Matangis Sindana, Aloki Yum Dole. Magi Yumas the D, Alok Sikre Haiduna, Magi Strada Toram the Singapang Tokton Layramli. Aloki Mama Pass Suyam Wakan Waitan Lady. Lagi Tormasu Pangtoli Bramanasina, Magi Daxina Pirak Navagidam to Kuting Tori. Aloki Mapana Pashash had talked to Pid and Heck Lotion ye had on a Tobutan Jashda. Aloki Congelna, Ima and a Corpi Congel die. Must Aloki Mama wasting up with the lawyer. Although the along number pumps the essential with Mamma wasting up with the lawyer. What pumps the lady Miam soon up with the lawyer? How glowing a Mamma essential to Alopoli? Poto the Habli praying to Mamma essential to now, who Zikti is as Shiram the head of Masilotoki. Noctuna Loki Mapana among the Mundi and the Galay. Along the Yamaharana Papa and a golden among the Goli. To put the Tanjash the Nugly Wapam di, Aloki Mapara, Bazas Harimu Pasna di, Masano Pabu Yamna sing never me in with the Yang Dunadumlay. She crack a little Masanopan Mohalak push the Mamma the Harau Pokri. Ojik Mana, Maginupi should have him an active since Hari, eh, should ha, in Haribusunatao. Mark say Gisanopan at the Haiduna Itamuin the Hari. I know some Canada Ishanupagi Shaklo Logan Laga, a Koy Lantum couldn't put lotion of the Maktakadar Shanabagi Monsumali. Although Magi assumed Wapams the Maginupi in the dish honing with the lawyer. I am the Paptan of Hijarambi. Aloki Mapara, Bazasasi, Hana income tax officer or Ramba, who's in the Tabaki Potara Misagamani. Maramadana, heck Tabakudimak the Sing of Pok Privacy, Magi Hinavi money. Mamma Panangari Wapam staff the Yalok Simakim Central Ledo Harry, Papagi Tamoy they want to sing of Pauli Saikani. Pare, Singapore never give them a thing on the sect of once. Masimatunda Mapam Samakoi and Kakama given the Sanctuary. Maparam the Muni and Gari, or Nangsi Alo Goel ni Haiba. Hoi Mani Papa had an along. Mapana, a koi yum the Hui Malaram, Matu Hui to give Mamin Kariko. Along Noctuna, Hui to give Mamin Motikoi. Mapana, Class 10 and the pasta Kiva Maki Passion Tense Ducayano. Alona,
56% haina khumlei mustigi mapara amasi yamna kana kana nokre aibadi masana pana khumlei ba pakhum si lale haibagi damakdani alokna okay aina point khitang hengana hairure 55.6% phangkibani asuna question ani gi answer chumna khumlei mustigi masana pana phare papa yare hojikti mapana tholsi haidana satke dawi adu mapana ngai ko wang hangada wali nangi ningjon da sambru muthungmani madu yenge mustigi alokna khongrau chingtharaga sambru si bodli mapana yamna mun sambru si yengli asuma tori mapagi thongis da hojikti alok si sawgalale adu gaire papana tori ba drama khudi ma ina khangloi hana khanbro adom gi laptop sin aduna internet ta kari thibano haibadu gi screenshot aini ima da khangan ba tarbadi kamdo ba asum nar kuding mapa si khangpek khangna pakhat ba loina na hogalaktuna ibugo alok dang hojikti ai gi shani habi shumle haiduna sensilaktuna koli masing matung da makoi ni mapana thorole alok na mama da hairi kamain torgi ima na masi mi sibu leiminnak pangam liban mayam na haina badaine mama mapagi mafam dadi macha singbu uda da khangi haiduna adu madi aibu masak khangna bhona bada awabu mo oi mama na ibungo madugi damakta kari su khaldorun nangi na pa sidi i phawbo negative oibani hojek mama sudhani yang thorokta tar khana leptun leribasi ure mastigi sangsilaktuna ibema nangi ming dikari kawi haina hanglare aigi ming tarka kawi haiduna mana khomi magi maming star maparam na ngakpug loina kari haiba nangi ming adubo tarka haiba hingsa ai tambasingi ming mu mali ne masdigi along ni yam thuna magi ming si onthokuna magi ming di tarika haibani mane igi thawai bu kan birak libani kari huma ma lairam da tarabadi ai se game over oiram lagadawani mashara duna makhoi ni simi chanaraga munni yengne duna lai tanjas da mapana mangona munni yenglaga aina sum khan bada nangi game di over oikibu kuira male alogna aingonda kari thodok sing thokibano haibaduna khoina di bhap ta bangam laroi chawruba chau mamana aingonda attack tawsilakhribani khanguduna mahak si tholaktuna igi thawai kan bikribani mama sudhana kaptuna ibema nangna alok khakki thawai kan manate aikhoi imung manung punnagi thawai kan birabani mashara mana kaptuna tarkabu konsili tanjas da maparam nadi magi haunabi mongda tarkabu yamna singna mi engdi engduna dum lai adugo masana pata singslaktuna hangi matau karamna no mana mafam sta lagli basina mustigi alog si paukhum pifam khangre mana semjin sajin ba oido mongdo paukhum piduna hairi singi khungangi lamaduda magi poktabi mama amadi phatraba mama adugana khojil thorang tawduna hallore banu pa hamada namdunu luhongna bagi damak to honabi khibani tanjadu da ina marak tu changsilaga yaroi masigi luhong si pangthok sungya yaro hene thingkibani mapa noktuna adudi film gi wari ga chap hek manaidana asumna alokna semjin sajin ba oido wafam sing phongdok pusda ngakpag loina na tarkana mangon munni yengduna lai mama sudhana kaptuna phari de ko nangna mabu mafam sida pudun lakpiribse ngasi aibanu medistegi mama mafam sida adum leiraga dawani mapa ngakpag loina na kariginu mamu mafam sida lehen gedori bisina sudhana haima isanu pagi thawai bu mana kan birakli bani haibsin nang khangnaba natro mastigi raqamna hairi ngasidegi sahi ni pani mamang nang ngasi accident thoktunya amathina sokhidana maduda nangbu layeng duna phanbirakhiba aibidai nangi thawai kan birakhi haiduna doctor nupa du yum masida thamlakhibirani sudhana ai aduda amata khangde madugi wafam sing do amta phongdokna roisi ngasi haibanu midistegi mahak yum masida leirani loirewa masi matungda tarkabu nanga leigedaba ka yenghange law haiduna mar pusinduna changkre asuma tawsida alokti harakmuda loikre aduga tanjasta maparamdi shongingmaga loinana chingnabi miyeng amadi yengduna dum lehawribani mathangi sindana numidangi matamni aloki maparam asi tv gi program ama yengi masida ulibasi bhut pret thawai miren tongduna lakna phana ngamdrabi nupi mabu maibo ibunu pamana mantra sonduna mangondagi thawai mirel sing tanthokpa ngambagi thawong sing utpa adugumba tv gi program amani mafamista maibo eriba pastor nupa asigi maming si elvis karim prabhakar haina kawi mayam da bhat tana bhai jaramge masigi prabhakar haribasi munjia hariba 2024 da release tawrkiba film adu da yawkiba misakamani hariba film adu yengbiraba singnadi mahaki wari si soidanmaki bhap tabiramgani aina mamang da so haijakrabani MICU aibadi Madog Horror Comedy Universe ki film singdi makogi wari sing si loinamaki mari leina han bangakani hojek ramna atopa news channel among yengi masda nupasna hairi aikogi leibak India da hojik yamna khudong thinai oiba thogdo ama sandoragli madudi aikogi yumthang nariba yeknaba leibak singna makoigi lammadugi masak matau phajabi nupi sing thadoktuna aikogi leibak sigi na ha oiribu nupa singbu phajin bagi oiba lang thakpagi thawongni masigi thawong sibu hani theb haina kawi nungsiba wahi wata sing sina duna themduna nupa sing su phajin gani aduga mamai thangda soidana maki hatokadoribani sumna tv de uli pawsi urubadagi ramgi thamoida sumasum tarka bu singnaba henjilagle alok tarka ga nakal da wari sanaduna leiribasi mana yamna pakhatpa mongdi yenglai masi matung da makhoi kangbu si numidangi dinner sari tanjasta suramna yamna chingnaba mi ngamada tarka da munni yengdolai tarka na nakal di engthorokpada sajigi photo thelibasi ure masi uda mangonda chaningba phawbudagi munni yenglagalai tanjasta mama sudhana rajma thongba insangi mathel si puduna tholali tobudu tarka di asiguma chinjak sni madi chaba natte maramaduna karimata chaba tawduna dum tumina phamnu lai
Masi ubudagi Sudhana hairi nangbu kari injang mathel pambuno hayuni nangna pambudo hayengdagi aina thongbiraga loire masdagi mana panthadana hairi bara singa haibadi chirong saji haibani wafam stabada makhoi myamni ngakpuda loinakre ram ngaktu hairi kari haiba bara singa haibadi chirong saji duneba nang chaw pamli basibo masdagi along na wafam sibu khangwon ontholaga bara singhara haibani haibadi achouba singhara du chawa pami haibani makhoi khungang adu dadi chawra singhara sing phangi Maramaduna mana sun hairibani hadana wafam sibu onthole adu buramasti chingnaduna tarka da muni yengi tarka nam khatari thebo ina phanglaga su yaida masda along na mukasu onthoktuna mana theba hairibasi yok nabagi damaktani moyi khungangdu dai theba yama yok nei sudhar noktuna hangi ibema nangi yoksaba theba du nattaba atopa kana kana di nakhoi yumda lai tarka na kana su leite haina khumi mustagi ramna karigumba asoi wafam am khangkhre adu hangai karino kana su leitaba haibadi alogna magi di kana su leite Magasi asyeng bo orphan namani mana pikli matamda car accident amada magi mamam pa ni MacLeod sikre mustigi maparamna mana pikli ni mamam pa ni mak sikhraga poktabi mama haibuduna kadai digi mung lakliba alogna karino kadai digi poktabi mama na papa na hairidu mapana nang nang asai haikibadai poktabi mama amadi mamga lawtunarga ahlor bunu pa amadu hongna bo honai haikribududi asumna mana oidam ngang khibdu khangning ni silakpadagi alok usi sak charamdagi lok khangku khui ramna tarka onsilaktuna nangi poktabi nama ma leiba leitabra seng hayu Tarkana, aigi poktabi ima haina kanasu leite. Alokna, khoi chumi leite, mama leite. Aibadi madugi mama poktabi dudi imani haina lobu yaba mi sunatana. Madi phattabi hingjabi nupi amani. Mapana, mapa di kanasu leitre hai adu kadai di poktabi mama amu laglibano. Tanjasta Sudhana di asigu moiroidabada marayana bagi thongsi toklasi sari thaglibasida mai onsenbi. Adubu ramadi magi wasi kanthatuna airai. Huje aina sabkhatuna wang hangliba matamasi sabjai. Aduna ingonda sengmu pakhumudu piu. Piklingeda ima babadi ngantana sikre hai. Aduga kadai dagi poktabi ima muk tholakibano madugi matangda asengmu pakhum piu. Masyaraduna pakhum pina nabagi damakta kiri taksilagibani. Mastagi tarka asi tofum khalaktatuna mid law thorle. Karimata thakatta nabagi damakta alok nabagi makhutta pairi. Tobudubu mayamna su mamangda khangkhrabani. Tarka namagi thamoida emotion amadi thrilling sense hek phawruk gudingi yamna kanna hakthi hekta khanbani. Aduna masada thakatpa ma phawrukpadagi khangudana mana hakthi khandrok matamda masi kallaba saumna phubudagi ramma thakna nabagi damakta pairibi sing glass si mahi chatun sia khaire masubudara amasni ngak loina mun yengdo lai tofum khangdraba tarka asi ai karimata chak lamba phawdre hairamnaga mafamstigi hogalaga kamanung de changsinkhre ramna hairi he sudha onthokpa angakpa thoma thoklani haibasi ai di hanadagi singnarabani masi soidanamaki hani trap haibudugi lalung oigani naha oribu nupasingbu hai haidana nungsina kausilaga themdana makhoigi langda thonbani aduga yengu matam khargi matungda soidana maki masingi nupisina aikhoigi leiriba lanthum khudimukpu launa namagi damakta honarakani magi nupi Sudhana saunimga loina hairai aidi khangkhrabani nang adumna hairakadore haibasi nukti numit khudingi TV da crime petrol gi serial sing yengba tarabadi nangi nakokdo adumaina adum singnaba mongda khannuna adum leiba tabani ramna oiroidabada ina singnaba nateni aina singnari wafamse achumbagini Yengu, aduk yamna masak matau phajakhrabi nupisina aigi ichanupa aloki matungina aduna karigidamakta lakadoribano aikhoi ichanupa alok asibu karida masak matau phajabano ne sibu aduna kari yelga nupisina tunginarkadoribano asumna haribudigi Sudha asi khangchau chauroi adu hairi kari haiba aigi ichanupa asibu kari watun nangna adumna sidolibano yengbada hero dagi tadaba aigi ichanupani nangi saktu lawba nate aigi inaunupa masak phajabado adugi saktam duni ichanupa alokna wairibasi mosharnaga saun Sudha asi mafamsdagi hawgatuna thoki Nakalamdana tarkana magi kadagi thongnawdi yengthokhiba matamda gate ki wangmada huinaw amuna khongdun leiribasi ure manadi huinaw si pharga chaningmadagi nokphat tawrga yenglaga lei tanjasta alok changsilaktuna kari tawre tarika hena hanglei tarkana aigi tarka haiba mingisibu kari asoibi yawrabagi alokna nate nangi mingda kari asoibi yawde adu tarka haiba mingisidi aikhoigi swaidadi hek tabda angakpa haibdu oine maramaduna tarika haina aina hongdoktuna mu thonmani tarika haibagi artha khanglabro Madugi arthadi amathaka tholiba thon misaka sibuni haibadi nang se aigi famdadi thon misa amugumani haibadu phongdokpani nakoigi lam khungang adu chatnaba mingaugi chabagi thakpagi culture gi maramda aikhoigi swaiga khenai haibse aina di bhab tai tobudu boi khoigi ima baba na di masigi wafam si bhab ta hairoi maramaduna aina oidaba wafam khara haijilaga makhoibu themna nabagi damak to honabani matam khara leiraga makhoi so adum bhab ta matam ta jarakani tarkana aikhoidi oidaba nam thak ngang ba haibsi yade alogna karigi yadani Mingonda su akai pidaba aduga kanagumba amabuna kanaba piribo oidaba namthak adudi namthak nate achumbu wafam amadagi su hena maru ari wafam amani nakhoigi chanabi dubudi oidaba ngang biade haibaru leiramba yai tobudu boy khoi sidadi loina chatnaba ngaktani alogna makha tarai ka se nangi aeroplane dagi onthokpa ka aduga masigadi khara manararoi matam kharagi matungda tap matam na haina jarakani
ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯏꯃꯥꯒꯤ ꯂꯩꯔꯤꯕ ꯐꯤꯔꯣꯜꯁꯤꯡꯁꯤ ꯁꯤꯖꯤꯟꯅꯧ ꯍꯌꯦꯡ ꯑꯌꯨꯛ ꯅꯣꯡꯉꯥꯟꯕꯒ ꯅꯪꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯤꯔꯣꯜꯁꯤꯡ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯨꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯑꯂꯣꯛꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯇꯥꯔꯀꯥ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯑꯂꯣꯛꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯅ ꯇꯥꯔꯤꯀꯥ ꯍꯥꯏꯗꯨꯅ ꯀꯥꯁꯤꯡ ꯑꯁꯤꯗ ꯆꯪꯗꯨꯅ ꯀꯧꯔꯤ ꯃꯥꯅ ꯄꯥꯈꯠꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯃꯥꯒꯤ ꯈꯣꯡꯗ ꯇꯥꯔꯀꯥꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯛꯄꯗ ꯃꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯈꯠꯂꯤ ꯑꯗꯨꯒ ꯇꯥꯔꯀꯥ ꯑꯁꯤ ꯚꯨꯠ ꯄ꯭ꯔꯦꯠꯅ ꯅꯣꯛꯄꯗꯧꯅ ꯌꯥꯝꯅ ꯑꯀꯤꯕ ꯃꯁꯛꯇ ꯅꯣꯛꯂꯤ ꯑꯂꯣꯛꯅ ꯉꯛꯇꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯐꯃꯨꯡ ꯃꯈꯥꯁꯤꯗ ꯇꯨꯝꯂꯤꯕꯗꯨꯕꯨ ꯑꯗꯨꯒ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯅꯣꯛꯂꯤꯕꯗꯨꯅ ꯀꯔꯤ ꯇꯥꯔꯀꯥꯅ ꯑꯂꯣꯛꯄꯨꯁꯨ ꯀꯧꯁꯤꯟꯗꯨꯅ ꯃꯈꯥꯁꯤꯗ ꯇꯨꯝꯍꯜꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯇꯨꯝꯕꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯖꯩ ꯑꯂꯣꯛꯅꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯣꯏ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯏ ꯇꯥꯟꯖꯥꯁꯤꯗ ꯑꯂꯣꯛꯀꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯟꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯂꯛꯏ ꯇꯥꯔꯀꯥꯅ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯟꯅ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯂꯤꯕꯗꯣ ꯑꯩꯅ ꯃꯈꯣꯜ ꯇꯥꯏ ꯑꯂꯣꯛꯅ ꯅꯪꯒꯤ ꯅꯅꯥꯛꯇꯕꯨ ꯍꯦꯛ ꯅꯛꯂꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯁꯤ ꯌꯥꯛꯅ ꯆꯣꯡꯈꯠꯂꯛꯄ ꯍꯦꯜꯂꯛꯏ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯑꯂꯣꯛꯅ ꯀꯤꯁ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯔꯀꯥꯔꯣꯝꯗ ꯅꯛꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯇꯥꯔꯀꯥꯗꯗꯤ ꯏ ꯊꯛꯅꯤꯡꯕꯒꯤ ꯈꯧꯔꯥꯡꯕ ꯄꯣꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯕꯦꯇꯥꯜꯒꯤ ꯁꯛꯇꯝꯗ ꯑꯃꯨꯛ ꯑꯣꯜꯂꯛꯏ ꯑꯗꯨꯕꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯊꯖꯗꯨꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯇꯥꯟꯖꯥꯁꯤꯗ ꯑꯂꯣꯛꯀꯤ ꯃꯃꯥ ꯁꯨꯙꯥꯁꯤ ꯁꯪꯒꯣꯝ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯀꯥ ꯃꯅꯨꯡꯗ ꯑꯂꯣꯛꯄꯨ ꯀꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒꯗꯤ ꯀꯥꯡꯈ ꯃꯈꯥꯗꯒꯤ ꯍꯧꯒꯠꯂꯛꯄꯁꯤꯗ ꯃꯥꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯂꯣꯛꯀꯤ ꯃꯅꯥꯛꯇ ꯇꯥꯔꯀꯥꯁꯨ ꯂꯩꯔꯝꯕꯁꯤꯗ ꯃꯥ ꯍꯦꯟꯅ ꯉꯛꯂꯦ ꯑꯂꯣꯛꯅ ꯈꯨꯝꯖꯤꯜꯂꯤ ꯇꯥꯔꯤꯀꯥꯕꯨ ꯃꯥꯒꯤ ꯀꯥ ꯌꯦꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯝꯕꯅꯤ ꯃꯃꯥꯅ ꯐꯔꯦ ꯀꯥ ꯌꯦꯡꯍꯟꯕ ꯂꯣꯏꯔꯒ ꯁꯪꯒꯣꯝꯁꯤ ꯊꯛꯆꯤꯜꯂꯨ ꯍꯥꯏꯔꯝꯂꯒ ꯃꯃꯥꯁꯤ ꯅꯣꯛꯇꯨꯅ ꯀꯥꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯌꯛꯁꯥꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯂꯣꯛꯄꯨ ꯇꯥꯔꯀꯥꯅ ꯄꯨꯗꯨꯅ ꯆꯦꯟꯈꯤꯕꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤ ꯕꯤꯔꯟ ꯍꯥꯏꯔꯤꯕ ꯕꯦꯇꯥꯜꯁꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯤꯑꯣꯏꯕ ꯅꯨꯄꯥꯗꯨꯕꯨ ꯐꯥꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯅꯔꯦ ꯌꯛꯁꯥꯁꯟ ꯍꯥꯏꯔꯛꯏ ꯅꯪꯅꯁꯦ ꯕꯦꯇꯥꯜ ꯑꯃꯅꯤ ꯑꯗꯨꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯤꯑꯣꯏꯕꯗꯨꯕꯨ ꯅꯪꯒꯤ ꯅꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯍꯟꯕ ꯉꯝꯈ꯭ꯔꯕ ꯅꯪꯕꯨ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯍꯦꯟꯅ ꯏꯀꯥꯏꯕ ꯄꯣꯛꯏ ꯕꯤꯔꯟꯅ ꯑꯩꯅꯗꯤ ꯃꯥꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯇꯥꯔꯀꯥꯅ ꯃꯥꯕꯨ ꯀꯟꯗꯨꯅ ꯄꯨꯈꯤꯕꯗꯨꯅ ꯎꯄꯥꯏ ꯂꯩꯍꯧꯗꯕꯅꯤ ꯌꯛꯁꯥꯁꯟꯅ ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯃꯁꯤꯒꯤ ꯕꯤꯔꯟꯁꯤ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯌꯛꯁꯥꯁꯟꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯁꯤꯡꯒꯤ ꯏ ꯊꯛꯇꯨꯅ ꯂꯩꯔꯕꯗꯤ ꯅꯣꯡꯃꯒꯤ ꯅꯊꯧꯅ ꯅꯔꯤꯡꯖꯦꯜ ꯑꯗꯣ ꯑꯗꯨꯝ ꯍꯟꯊꯔꯛꯄ ꯇꯥꯕꯅꯤ ꯄꯨꯝꯅꯃꯛꯄꯨ ꯖꯣꯏ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯏ ꯊꯛꯎ ꯕꯤꯔꯟꯅ ꯃꯤꯑꯣꯏꯕꯒꯤ ꯏ ꯊꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯔꯨꯜꯒꯤ ꯋꯥꯡꯃꯗꯅꯤ ꯌꯛꯁꯥꯁꯟꯅ ꯑꯗꯨꯗꯤ ꯇꯥꯔꯀꯥꯅ ꯇꯧꯔꯤꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯔꯨꯜꯒꯤ ꯋꯥꯡꯃꯗ ꯅꯠꯇꯕ꯭ꯔꯥ ꯃꯤꯑꯣꯏꯕ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯕꯨ ꯇꯥꯔꯀꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯃꯔꯝ ꯑꯗꯨꯅꯅꯤ ꯇꯥꯔꯀꯥꯅ ꯃꯥꯕꯨ ꯄꯨꯔꯒ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯤꯕꯗꯣ ꯃꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯑꯩꯈꯣꯏꯒꯤ ꯔꯨꯜꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯑꯁꯣꯏꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯕꯤꯔꯟꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯀꯔꯤ ꯌꯥꯊꯪ ꯄꯤꯕꯤꯒꯗꯕꯅꯣ ꯃꯁꯤꯗꯒꯤ ꯌꯛꯁꯥꯁꯟꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ ꯑꯗꯨꯒ ꯃꯥꯕꯨ ꯃꯐꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕꯅꯤ ꯃꯁꯤꯗꯒꯤ ꯕꯤꯔꯟꯒꯤ ꯀꯥꯡꯕꯨꯁꯤ ꯇꯥꯔꯀꯥꯕꯨ ꯊꯤꯔꯨꯅꯕꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯂꯣꯛꯀꯤ ꯃꯄꯥ ꯔꯥꯝ ꯑꯁꯤ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯀꯤꯆꯟ ꯔꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯒ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯍꯩꯗꯨꯅ ꯊꯛꯂꯤ ꯇꯥꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯡꯅ ꯆꯣꯡꯈꯤꯕꯒꯤ ꯃꯃꯤ ꯑꯃ ꯎꯍꯧꯔꯦ ꯃꯁꯤꯗꯤ ꯃꯁꯥꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯄꯥꯈꯠꯇꯨꯅ ꯂꯩ ꯃꯁꯤ ꯃꯇꯨꯡꯗ ꯃꯥꯅ ꯏꯁꯤꯡ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯃꯈꯣꯜꯒ ꯂꯣꯏꯅꯅ ꯌꯥꯡꯅ ꯆꯣꯡꯈꯤꯕ ꯃꯃꯤ ꯑꯃ ꯎꯍꯧꯔꯦ ꯃꯁꯤꯗꯒꯤ ꯃꯥ ꯍꯦꯟꯅ ꯄꯥꯈꯠꯇꯨꯅ ꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯂꯒ ꯂꯩ ꯊꯣꯡꯅꯥꯎꯁꯤ ꯍꯥꯡꯗꯣꯛꯂꯒ ꯄꯥꯈꯠꯅ ꯃꯄꯥꯟꯂꯣꯝꯗ ꯌꯦꯡꯂꯒ ꯂꯩ ꯇꯥꯟꯖꯥꯁꯤꯗ ꯃꯥꯅ ꯑꯉꯛꯄ ꯁꯛꯇꯝ ꯑꯃ ꯎꯔꯦ ꯃꯗꯨꯗꯤ ꯇꯥꯔꯀꯥ ꯑꯁꯤ ꯎꯕꯗ ꯌꯥꯝꯅ ꯌꯥꯡꯅ ꯆꯣꯡꯗꯨꯅ ꯆꯠꯈꯤꯕꯒꯤ ꯁꯛꯇꯝ ꯑꯁꯤꯅꯤ ꯃꯁꯤ ꯎꯕꯗ ꯔꯥꯝ ꯑꯁꯤꯗꯤ ꯃꯁꯥꯁꯤ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯀꯤꯔꯕꯅꯤ ꯃꯁꯤ ꯃꯇꯨꯡꯗ ꯇꯨꯝꯐꯝ ꯀꯥꯗ ꯃꯥ ꯌꯥꯝꯅ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯁꯨꯙꯥꯕꯨ ꯈꯣꯟꯖꯦꯜ ꯊꯛ ꯅꯤꯛꯇꯨꯅ ꯍꯧꯗꯣꯛꯂꯤ ꯃꯥꯅ ꯍꯥꯏꯔꯤ ꯇꯥꯔꯤꯀꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯣ ꯍꯅꯤ ꯇ꯭ꯔꯦꯞ ꯇꯧꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯥꯗꯤ ꯄꯦꯔꯥꯅꯣꯔꯃꯦꯜ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯗꯤ ꯚꯨꯠ ꯄ꯭ꯔꯦꯠ ꯊꯋꯥꯏ ꯃꯤꯔꯦꯟ ꯇꯣꯡꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯐꯝꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯁꯨꯙꯥꯅꯗꯤ ꯀꯔꯤꯃꯠꯇ ꯊꯧ ꯁꯥꯗꯦ ꯑꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯩ ꯚꯥꯞ ꯂꯣꯏꯅ ꯇꯥꯏ ꯍꯥꯏꯔꯝꯂꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩ ꯔꯥꯝꯅ ꯑꯃꯨꯛꯀꯁꯨ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯍꯥꯏꯔꯛꯏ ꯇꯥꯔꯤꯀꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯤꯒꯤ ꯍꯛꯆꯥꯡꯗ ꯁꯦꯛꯄꯤꯁꯤꯡꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯆꯪꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯁꯨꯙꯥꯁꯤ ꯁꯥꯎꯅꯤꯡꯕ ꯂꯣꯏꯅꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩ ꯑꯩꯕꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯎꯀꯤꯜ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯖꯕ ꯆꯪꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯎꯀꯤꯜ ꯅꯨꯄꯥꯗꯨꯕꯨ ꯑꯩꯅ ꯃꯤꯔꯥꯏꯔꯒ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯈꯛꯇꯗ ꯈꯪꯂꯛꯏ ꯎꯀꯤꯜ ꯅꯨꯄꯥꯗꯨꯅ ꯂꯧꯔꯤꯕ ꯅꯨꯄꯤꯗꯣ ꯑꯍꯤꯡꯗ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯑꯃꯨꯛꯀꯁꯨ ꯑꯣꯟꯊꯣꯛꯇꯨꯅ ꯇꯨꯝꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯔꯥꯝꯅ ꯌꯥꯝꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯑꯃꯨꯛꯇ ꯊꯥꯖꯧ ꯀꯩꯗꯧꯕꯒꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯅꯝꯊꯥꯛ ꯇꯧꯁꯤꯟꯅꯕ ꯅꯠꯇꯦꯅꯦ ꯇꯥꯔꯤꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯂꯣꯛꯀꯤ ꯊꯣꯡꯅꯥꯎꯗꯒꯤ ꯆꯣꯡꯂꯛꯇꯨꯅ ꯎꯗ ꯇꯣꯡꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯂꯥꯞꯅ ꯆꯣꯡꯈ꯭ꯔꯤꯕꯅꯤ ꯍꯥꯏꯔꯤꯕꯁꯦ ꯃꯤꯑꯣꯏꯕ ꯑꯃꯅ ꯇꯧꯕ ꯉꯝꯒꯗꯕ ꯊꯕꯛ ꯅꯠꯇꯦꯅꯦ ꯃꯉꯣꯟꯗ ꯁꯦꯛꯄꯤꯁꯤꯡꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯆꯪꯈꯤꯕꯗꯒꯤ ꯑꯗꯨꯝꯅ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪꯅꯁꯨ ꯈꯪꯉꯨ ꯀꯩꯗꯧꯕꯒꯦ ꯃꯥꯒꯤ ꯋꯥꯐꯝꯁꯤꯗ ꯁꯥꯎꯅꯤꯡꯂꯕ ꯁꯨꯙꯥꯁꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗꯁꯨ ꯅꯣꯡꯁꯥ ꯑꯃꯣꯝꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯆꯪꯂꯛꯄ ꯇꯥꯔꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯁꯤꯗꯒꯤ ꯔꯥꯝꯅ ꯃꯥꯕꯨ ꯊꯦꯝꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯁꯨꯙꯥꯅ ꯉꯪꯂꯛꯄꯗꯒꯤ ꯃꯥ ꯄꯥꯈꯠꯇꯨꯅ ꯇꯨꯃꯤꯟ ꯂꯩ ꯁꯨꯙꯥꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯪ ꯍꯧꯖꯤꯛꯃꯛ ꯊꯨꯅ ꯇꯨꯝꯃꯨ ꯍꯥꯏꯔꯛꯄꯗꯒꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅ ꯃꯥ ꯄꯥꯈꯠꯅ ꯐꯃꯨꯡꯗ ꯍꯤꯞꯊꯈ꯭ꯔꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯂꯒ ꯁꯨꯙꯥꯁꯨ ꯇꯨꯝꯊꯈꯤ ꯇꯧꯕꯇꯕꯨ ꯔꯥꯝꯗꯤ ꯃꯥꯅ ꯎꯔꯨꯔꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯤꯃꯟꯕꯗꯒꯤ ꯃꯁꯥꯁꯤ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯂꯣꯛꯅ ꯇꯨꯝꯂꯤꯕ ꯀꯥꯁꯤꯗ ꯎꯠꯂꯛꯏ ꯃꯄꯥꯟꯗ ꯍꯨꯏ ꯈꯣꯡꯕꯒꯤ ꯃꯈꯣꯜꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯂꯣꯛ ꯑꯁꯤ ꯇꯨꯝꯕ ꯌꯥꯗꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯊꯣꯡꯅꯥꯎꯗ ꯌꯦꯡꯊꯣꯛꯈꯤꯕ ꯃꯇꯝꯗꯗꯤ ꯇꯥꯔꯀꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯨꯏꯅꯥꯎ ꯑꯁꯤ ꯄꯝꯈꯠꯇꯨꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯁꯤ ꯎꯕꯗꯒꯤ ꯑꯂꯣꯛ ꯑꯁꯤ ꯄꯟꯊꯗꯅ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯂꯛꯏ
ꯃꯥꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯇꯥꯔꯀꯥꯅ ꯅꯥꯀꯜ ꯑꯃꯗ ꯐꯝꯗꯨꯅ ꯍꯨꯏꯅꯥꯎꯁꯤꯗꯒꯤ ꯏ ꯊꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯦ ꯑꯂꯣꯛꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯍꯨꯏꯅꯥꯎꯁꯤꯕꯨ ꯆꯥꯅꯤꯡꯕ ꯄꯣꯛꯂꯤꯕ꯭ꯔꯥ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯥꯔꯀꯥꯅ ꯈꯨꯝꯃꯤ ꯃꯁꯤꯒꯤ ꯑꯂꯣꯛꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯁꯤꯗꯤ ꯍꯨꯏꯅꯤ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯅꯠꯇꯦ ꯌꯨꯝꯗ ꯌꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯊꯝꯕ ꯁꯥꯅꯤ ꯇꯥꯔꯀꯥꯅ ꯌꯦꯡꯕꯗ ꯃꯁꯥ ꯅꯣꯏ ꯅꯣꯏ ꯂꯥꯎꯏ ꯑꯩꯈꯣꯏꯒꯤ ꯖꯪꯒꯜꯗ ꯂꯩꯕ ꯊꯦꯕꯁꯤꯡ ꯑꯗꯨꯒꯁꯨ ꯃꯥꯟꯅꯩ ꯑꯂꯣꯛꯅ ꯃꯗꯨꯗꯤ ꯁꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯨꯏꯁꯤ ꯃꯥꯅ ꯂꯧꯁꯤꯟꯈꯤ ꯇꯟꯖꯥꯁꯤ ꯇꯥꯔꯀꯥꯗꯤ ꯍꯨꯏꯁꯤꯕꯨ ꯌꯦꯡꯗꯨꯅ ꯇꯤꯟ ꯀꯨꯠ ꯀꯨꯠ ꯌꯣꯜꯂꯤ ꯑꯂꯣꯛꯅ ꯑꯁꯦꯡꯃꯛꯀꯤ ꯅꯪꯕꯨ ꯍꯨꯏꯁꯤ ꯎꯔꯒ ꯌꯥꯝꯅ ꯂꯥꯝꯕ ꯄꯣꯛꯂꯕ꯭ꯔꯥꯅꯤ ꯑꯗꯨꯗꯤ ꯐꯔꯦ ꯅꯪ ꯀꯔꯤꯃꯇ ꯋꯥꯔꯨꯔꯅꯨ ꯍꯌꯦꯡ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯅ ꯅꯪꯒꯤ ꯆꯥꯅꯅꯕ ꯄꯤꯔꯒꯅꯤ ꯑꯗꯨꯅ ꯂꯥꯎ ꯉꯁꯤꯒꯤꯗꯤ ꯇꯨꯝꯂꯁꯤ ꯇꯟꯖꯥꯁꯤꯗ ꯆꯨꯝꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯒ ꯑꯃꯨꯛꯀꯁꯨ ꯇꯤꯟ ꯀꯨꯠ ꯀꯨꯠ ꯌꯣꯠꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯑꯂꯣꯛꯅ ꯀꯔꯤꯅꯣ ꯅꯪꯕꯨ ꯆꯨꯝꯁꯤꯡ ꯑꯁꯤꯕꯨ ꯆꯥꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯃꯐꯝꯁꯤꯗꯒꯤ ꯄꯨꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯂꯣꯛ ꯑꯁꯤ ꯃꯥꯅ ꯊꯕꯛ ꯇꯧꯔꯤꯕ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯏ ꯍꯥꯊꯨ ꯍꯥꯊꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯁꯤ ꯄꯥꯔꯀꯤꯡꯗ ꯈꯥꯝꯕꯗ ꯃꯃꯥꯏ ꯈꯔ ꯄꯩꯔꯞꯅ ꯈꯥꯝꯂꯝꯂꯒ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯄꯥꯔꯀꯤꯡ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯏꯁꯤ ꯆꯨꯝꯅ ꯊꯝꯕꯤꯔꯝꯃꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯗꯣꯝꯒꯤ ꯃꯊꯛꯇ ꯀꯝꯄ꯭ꯂꯦꯟ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯡꯒꯠꯂꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯂꯣꯛ ꯑꯁꯤ ꯁꯥꯎꯅꯤꯡꯅ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯄꯩꯅ ꯈꯥꯝꯂꯝꯕ ꯒꯥꯔꯤ ꯑꯁꯤꯕꯨ ꯑꯃꯨꯛ ꯆꯨꯝꯊꯣꯛꯇꯨꯅ ꯊꯝꯂꯝꯂꯦ ꯃꯁꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯃꯃꯥꯡꯗꯁꯨ ꯎꯈ꯭ꯔꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯖꯣꯏ ꯑꯁꯤ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯑꯂꯣꯛ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯅꯪꯕु ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯊꯤꯈꯤꯕꯅꯤ ꯃꯁꯤꯗ ꯑꯂꯣꯛꯅ ꯁꯥꯎꯅꯤꯡꯅ ꯌꯥꯔꯦ ꯚꯥꯏ ꯅꯈꯣꯏꯕꯨ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯕꯨ ꯂꯪꯊꯣꯛꯂꯝꯂꯒ ꯅꯈꯣꯏꯅ ꯆꯦꯟꯅꯈꯤꯕꯗꯥꯏ ꯇꯥꯔꯤꯀꯥꯅ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯀꯟꯕꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯗꯨꯝ ꯁꯤꯔꯝꯂꯒꯗꯕꯅꯤ ꯖꯣꯏꯅ ꯉꯥꯏꯈꯣ ꯇꯥꯔꯤꯀꯥ ꯍꯥꯏꯔꯤꯕꯁꯤ ꯆꯤꯡꯃꯤ ꯅꯨꯄꯤ ꯑꯗꯨꯔꯥ ꯑꯂꯣꯛꯅ ꯅꯪꯗꯤ ꯀꯝꯗꯧꯅ ꯈꯪꯂꯝꯂꯤꯕ ꯖꯣꯏꯅ ꯒ꯭ꯔꯨꯞꯇ ꯃꯥꯒꯤ ꯃꯔꯝꯗ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯅꯔꯛꯏ ꯀꯝꯗꯧꯏ ꯃꯥꯕꯨ ꯃꯁꯛ ꯃꯇꯧꯒ ꯐꯖꯕ꯭ꯔꯥ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯆꯤꯡꯃꯤ ꯑꯣꯏꯕꯅꯤꯅ ꯐꯖꯔꯝꯒꯗꯕ ꯃꯥꯟꯗꯦꯗ ꯃꯁꯤꯗꯒꯤ ꯑꯂꯣꯛꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯀꯔꯦꯝꯅꯅ ꯅꯣꯛꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯛꯇꯨꯗꯤ ꯍꯥꯏꯔꯨꯗꯨꯅ ꯀꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯊꯕꯥꯛꯇ ꯈꯨꯠ ꯊꯝꯗꯨꯅ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯥ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯂꯣꯛꯀ ꯇꯥꯔꯀꯥꯒꯁꯤ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯂꯥꯛꯂꯤ ꯉꯁꯤꯗꯤ ꯇꯥꯔꯀꯥ ꯑꯁꯤ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯅꯥꯟꯅ ꯀꯦꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯂꯣꯛꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯐꯤꯖꯣꯜ ꯑꯁꯤ ꯅꯪꯉꯣꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯇꯥꯔꯀꯥꯅ ꯑꯁꯤꯒꯨꯝꯕ ꯐꯤꯖꯣꯜ ꯑꯁꯤ ꯁꯦꯠꯂꯒ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯂꯣꯛꯅ ꯅꯣꯛꯇꯨꯅ ꯏꯕꯥꯅꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯗꯦꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯑꯂꯣꯛꯅ ꯃꯈꯥ ꯇꯥꯔꯤ ꯃꯁꯤꯒꯤ ꯔꯦꯁꯇꯨꯔꯦꯟ ꯑꯁꯤ ꯌꯥꯝꯅ ꯍꯥꯏ ꯐꯥꯏ ꯑꯣꯏꯕ ꯅꯪꯅ ꯆꯥꯅꯤꯡꯂꯤꯕ ꯁꯥ ꯉꯥꯒꯤ ꯃꯊꯦꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯪꯕ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯥꯔꯀꯥꯁꯨ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯔꯦꯁꯇꯨꯔꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯅꯨꯡꯁꯤꯗ ꯖꯒꯣꯏ ꯁꯥꯗꯨꯅ ꯏꯁꯩ ꯁꯛꯄꯒꯤ ꯅꯨꯡꯉꯥꯏꯔꯕ ꯊꯧꯔꯝ ꯀꯌꯥ ꯑꯃꯁꯨ ꯄꯥꯡꯊꯣꯛꯂꯝꯂꯤ ꯁꯥ ꯊꯣꯡꯕꯒꯤ ꯃꯊꯦꯜꯁꯤꯡ ꯑꯣꯔꯗꯔ ꯇꯧꯗꯨꯅ ꯑꯂꯣꯛꯅ ꯇꯥꯔꯀꯥꯗ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯄꯤꯁꯤꯜꯂꯛꯏ ꯍꯧꯖꯤꯛ ꯇꯥꯔꯀꯥꯅ ꯅꯥꯀꯜꯗ ꯌꯦꯡꯊꯣꯛꯈꯤꯕꯗ ꯒ꯭ꯂꯥꯁꯇ ꯑꯉꯥꯡꯕ ꯌꯨ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤ ꯎꯕꯗ ꯃꯥꯅ ꯈꯜꯂꯤꯕꯅ ꯏ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ ꯃꯁꯤꯗꯒꯤ ꯊꯛꯅꯤꯡꯕꯅ ꯃꯁꯥꯁꯤꯗ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯥ ꯌꯨ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯃꯥ ꯆꯪꯁꯤꯜꯂꯛꯏ ꯉꯥꯡꯁꯪ ꯉꯥꯡꯅ ꯎꯔꯤꯕ ꯁꯛꯇꯃꯁꯨ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯈꯧꯔꯥꯡꯕꯒ ꯂꯣꯏꯅ ꯄꯨꯂꯞ ꯊꯛꯆꯤꯟꯈꯤ ꯑꯗꯨꯒꯗꯤ ꯏ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯇꯧꯕꯇꯕꯨ ꯌꯨ ꯊꯛꯂꯨꯔꯕꯅꯤꯅ ꯃꯉꯣꯟꯗ ꯅꯤꯁꯥ ꯀꯥꯔꯛꯇꯨꯅ ꯃꯁꯥꯕు ꯐꯥꯖꯤꯟꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯗꯒꯤ ꯏꯁꯩ ꯁꯛꯇꯨꯅ ꯗꯥꯟꯁ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯥꯁꯨ ꯗꯥꯟꯁ ꯇꯧꯕ ꯌꯥꯎꯈ꯭ꯔꯦ ꯃꯥ ꯎꯕꯗ ꯅꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗꯥꯟꯁ ꯇꯧꯕ ꯌꯥꯎꯔꯤ ꯖꯒꯣꯏ ꯁꯥꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤ ꯆꯔꯝꯗ ꯆꯤꯛꯇꯨꯅ ꯏ ꯊꯛꯅꯤꯡꯕꯒꯤ ꯋꯥꯈꯜꯗꯤ ꯐꯥꯎꯏ ꯇꯧꯕꯇꯕꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯔꯒ ꯊꯝꯃꯤ ꯑꯁꯨꯝꯅ ꯌꯨ ꯉꯥꯎꯔꯕ ꯃꯇꯨꯡꯗ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯗꯥꯟꯁ ꯇꯧꯔꯤ ꯃꯁꯤ ꯎꯕꯗ ꯑꯂꯣꯛꯅ ꯉꯛꯇꯨꯅ ꯃꯥꯕꯨ ꯐꯥꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯂꯣꯛꯅ ꯃꯥꯕꯨ ꯆꯤꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯇꯥꯔꯀꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯗꯥꯟꯁ ꯇꯧꯔꯤꯕ ꯅꯨꯄꯥꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯑꯇꯝꯅꯅ ꯇꯥꯔꯀꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯤ ꯃꯥꯅꯗꯤ ꯇꯥꯔꯀꯥ ꯑꯁꯤ ꯄꯥꯝꯖꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯂꯣꯛꯅ ꯃꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯁꯤꯗ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯑꯂꯣꯛꯀꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯟꯅꯔꯛꯂꯦ ꯃꯐꯝꯁꯤꯗ ꯎꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯡ ꯖꯤꯃꯤ ꯀꯧꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯑꯂꯣꯛꯅ ꯇꯥꯔꯀꯥꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯍꯜꯂꯛꯂꯤ ꯑꯂꯣꯛꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯃꯐꯝꯁꯦ ꯗꯦꯜꯂꯤꯅꯤ ꯗꯦꯜꯂꯤ ꯁꯛꯈꯪꯗꯕ ꯂꯝꯂꯥꯟꯕ ꯅꯨꯄꯥꯁꯤꯡꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯤꯆꯥꯟꯅꯔꯨꯕ ꯌꯥꯕ ꯂꯝꯗꯝ ꯅꯠꯇꯦ ꯇꯥꯔꯀꯥꯅ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯀꯣꯛꯁꯦ ꯎꯔꯨꯔꯨ ꯄꯪꯂꯩꯗ ꯂꯩꯕꯗꯒꯤ ꯑꯗꯨꯝꯅ ꯇꯧꯔꯨꯕꯅꯤ ꯑꯂꯣꯛꯅ ꯀꯔꯤꯅꯣ ꯅꯪꯕꯨ ꯌꯨ ꯑꯃꯨꯛꯇ ꯊꯛꯇꯕ꯭ꯔꯥ ꯇꯥꯔꯀꯥꯅ ꯑꯩꯗꯤ ꯑꯃꯨꯛꯇ ꯊꯛꯇ꯭ꯔꯤ ꯑꯂꯣꯛꯅ ꯑꯣ ꯐꯔꯦ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯊꯛꯀꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯈ꯭ꯔꯒꯅꯤ ꯇꯟꯖꯥꯁꯤꯗ ꯖꯤꯃꯤ ꯀꯥꯡꯕꯨꯁꯤ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯗꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯊꯔꯛꯂꯤ ꯍꯣꯔꯟ ꯀꯟꯅ ꯈꯣꯡꯗꯨꯅ ꯒꯥꯔꯤ ꯈꯥꯝꯅꯕꯒꯤꯗꯃꯛꯇ ꯂꯥꯎꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯑꯂꯣꯛꯅ ꯒꯥꯔꯤꯁꯤ ꯂꯦꯞꯇꯅ ꯑꯗꯨꯝ ꯊꯧꯏ ꯖꯤꯃꯤꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯒꯥꯔꯤ ꯈꯥꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯨ ꯂꯤꯛꯂꯤꯅꯁꯨ ꯊꯥꯖꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯑꯂꯣꯛꯅ ꯃꯈꯣꯏꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯔꯣꯝꯗ ꯑꯣꯏꯅ ꯊꯧꯈꯤꯔꯝꯃꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯊꯧꯔꯨꯔꯤꯕ ꯃꯥꯏꯀꯩ ꯑꯁꯤꯗꯤ ꯆꯥꯎꯔꯕ ꯒꯦꯠ ꯑꯃ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯂꯣꯛꯁꯤ ꯒꯥꯔꯤ ꯈꯥꯝꯂꯦ ꯑꯃꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯥꯈꯠꯄ ꯑꯃꯗꯤ ꯀꯤꯕꯁꯨ ꯐꯥꯎꯔꯕꯅꯤ ꯇꯥꯔꯀꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨ ꯑꯩꯒꯤ ꯊꯣꯛꯄ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯊꯦꯡꯒꯥꯏꯅꯒꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥ ꯒꯥꯔꯤꯗꯒꯤ ꯊꯣꯛꯈꯤ ꯇꯥꯔꯀꯥꯒꯤ ꯃꯃꯥꯡꯗ ꯀꯤꯗꯕ ꯁꯥꯕꯒꯤ ꯋꯥꯅꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯎꯕꯗ ꯊꯃꯣꯏꯗꯗꯤ ꯃꯥ ꯀꯤꯕꯗ ꯂꯣꯏꯔꯕꯅꯤ ꯃꯥꯕꯨ ꯎꯔꯒ ꯖꯤꯃꯤ ꯀꯥꯡꯕꯨ ꯑꯁꯤꯅꯁꯨ ꯌꯥꯝꯅ ꯀꯔꯦꯝꯅꯕ ꯃꯑꯣꯡꯗ ꯅꯣꯛꯁꯤꯜꯂꯛꯏ ꯑꯂꯣꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯕ꯭ꯔꯣ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯖꯤꯃꯤꯅ ꯅꯪꯅ ꯍꯥꯏꯔꯛꯀꯗꯕ ꯋꯥꯗꯣ ꯑꯩ ꯑꯃꯠꯇ ꯇꯥꯅꯤꯡꯗꯦ ꯑꯗꯨꯛ ꯃꯁꯛ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤꯁꯤꯕꯨ ꯅꯪꯅ ꯀꯗꯥꯏꯗ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯣ ꯃꯥꯅ ꯅꯪꯉꯣꯟꯗ ꯏꯟꯇꯔꯦꯁ ꯂꯩꯕꯁꯨ ꯅꯠꯇꯦ ꯀꯔꯤꯒꯤ ꯅꯝꯐꯨꯗ ꯄꯨꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯣ ꯑꯂꯣꯛꯅ ꯅꯠꯇꯦ ꯕ꯭ꯔꯣ ꯑꯗꯣꯝꯅ ꯈꯟꯕꯤꯔꯤꯕꯗꯨ ꯂꯥꯜꯂꯦ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯕꯅꯤ
Jimina adu eragadi karigidamagta party mafam adu nupisna aigi nakta sangsilaktuna jagoi saba isai sakba yaurariba aduna khangu nupisna kanada interest oibuna haibadu are aduna nang sida leiram ai ngahak nupisiga wari sanarukige haduna hek sange tawuda alokna mabu yanduna hairi bro adum tawbigan adumna pamba paisa na singba isoidana pijage asomna hairubudigi Jimmy kangbu usina yamna usittabu monga tik tik no khandarai surup thakpi maikhu usi aloki mamai da sukam sinbire masida alokna surup ki maikhu di haksang phatabani haiduna hek hairubuga magi khajai da khupang thagre mashi uda tarka singaktuni yenglai tawribasi tarka na sumingseldagi ubuda ngakpada loirabani Jimmy na aloki pukta sukausin bire paidun langda leimai da mutu silli Jimmy kangbu singsin hanjin hanjin magi mabukta sukausin bire masigi thawngsi urubudagi tarka si asum sum chaw henglakle hojek lep leitana alok pumyam sangdur phujilli masigi shawar ba tarka na gari gi horn si leptan khongalai makoi kangbu sin hairi mana horn khongduri ingit piribasi bro Jimmy nangbu ingit pidun kauri ba soidun oiramani masigi Jimmy kangbu oibunu pama gari leri mai kai station silagi adubu tanjasta tarka gi khujili si asum sum sangdori nupasna car gi thong he hangdolu matamdadi tarka na mangon higatun nganggu loina magi thabak ta kauthorpada yam labna electric component sing leri mafam sta paisindru phujille masubda Jimmy kangbu si khangpek khangbu loina hogatu yengnaraga lei hojek tarka si car digi kumtharale magi mong si urga alok sungakpada loirani tarka na hujik songselaktu na makai mamang de leblare aduga tanjasta magi oiriba saktamasi magi asengba Betaal gi saktamaduni haibadi mamit I dongna ngangkre maya ani su sangdorle aduga yamna kana ngangnu leiribani Mashurga alok asti kibam de ngakpada na pit thankre Jimmy kangbu su pakatpada loirani makoi team member nu paamna yo chei ma paidru ma phuna na bigit bigti senselai adu tarka na thadokhiuda ma lai mai du phujinduna tai lai mai ta adun leirnu pasu mana langlakpa matamda car da phujinduna ming sel khudim loina kai hoji tarka si baya sangdoktur ngangnangdun leiribani masigi thongsing si urubudagi hoji ti Jimmy kangbu si pakatmanmadagi magi mathong khangdana ma thwai hingdana bagi dokto ma phamsi thadoktur siana khai alokni yeng thorok matamda tarka su leiramdre masting ngaktur akoibsta ma koilai leiduni yenglagalai nakal maramda Jimmy kangbu sing si magi mathwai hingjana bagi damakta lotpham thi dun sensinnarai nupa amadi washroom sensilaktuna loli pakatpag loina koilai leiduni yengpa matamda manakta leiriba mingselesti yenglubuda magi tungda tarka na leptun leiribisu ure nupasna leithorokpaga tarka gi sanglabu khujilis mamai thabada ma phujinduna tai masing matungda atop nupa amu ulai kiman madagi thak thak niktuna koibsta koilai leiduni yengdun leiringai magi mathak tangba sarokti makoi gi team member ba tarkle aduga tarka su magi mamangta da song tharaktuna phamnaga lai asangba yani si utuna akiba phanglaba saktamde higatun leiribani man songsilaktu nupa si da su attack toksinkhre nakalabadana Jimmy haribu nupa si ulai magi mukutta nongmai ma su pairi magi mangda angang ma chudur lang ngan ba ni uda pakhan manamdagi nongmai kapsili adubu electric fuse box oiramle tunglomdagi ngangbagi mokhol tai haiduni yenthorokpa matamda tarka si leptur mabu yengdun leiram su uda pakhan manamdagi nongmai kapsili tobudu nongmai marudagi hena mani yang songdun sangsilaktuna Jimmy khut si phakre makhudis leithektuna thabakti yam kana phu matamdadi paithoktunni sa creation dun leimai du phujindun tai hojek tarka ni yam song sangsilaktuna tudun leiriba Jimmy gi basam paiduna mukching khathi hojikti masa si shaumanbadi control tobu ngamdre Jimmy gi charam si chiktuna I thakna nabki damak to hondarli man chiklege haidun hek dorok putan jasta tunglomdagi alok kaurkudagi man khanglei leithorokpada mag saktam si uda alok sti kibudu loire adugu man khonjel niktura hairi kari nang toribudu hojikti tarka si masa gyan khangta tarle Jimmy bu sumana thadokre aduga masada pakatpa mati tawkhum khangdaba saktam ga loinana alokti yenglai aduga hojikti alok si tarka gi mafam de kibudu loirabani masi mutungda alok mati tarka si gari da kakatuna mayum lomda hankre tobudu tanjas tangakli wafamdi tarka gi khongul lirikliba biran gi kangbu si mafamsta lumduna makoina tawri thabak khudimak si hengdun leiramni masi mutungda makhoi kangbu si tarka na phubudagi shoktuna targa leiriba Jimmy gi manakta changsilakle aduga biran na Jimmy gi makok si laikhaiduna hatokhi matangi sindana alok na tarka bu puduni yumda changsilakle kagi thong thingilaba mutungda mara hanglei kari nunga sinanga tawriba singadu nangi saktam maduna kari aduga migon sikke tawriba duna kari maram pura odonang shengningona haidokadamani tarka si topum khangra wa ma senam tangandra tubi lai alokna nang sibu mi shaba kangbu du oirib jala masti ki tarka na pakatuna na tere tere nang khalibu do onare ai mi shaba nati alokna changsilakanu nang lapthong layu tarka na ai mi shaba nati shuknagi makhoi I du khaktang thakke tawbani maki wafum star bu de alokti hele na pakat badu loikre adu hairi kari haiba I thakke tawbani haiba tarka na mioi budagi I thakpagi thawong se ai di kaidung da tawdawani adu makoina nangbu tamthina phubudu ubudagi karino haifam khangdaba shauningbam ga loinana isani isabu laksinjaba ngamkhidabani alokna adu ngakli wafamdi nangni I thaknaba honariba aduni nang asibu asengmaki I thakpa kanglupki mioi ma oiribra tarkana hoi ekhoidi I thaktuni hingba kanglup makhalamani mastigi alok ngakpa ga loinana karamba hina bino na khoina tawribadu
ꯁꯪꯁꯥꯔꯁꯤꯗ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯁꯤ ꯊꯥꯗꯣꯛꯇꯨꯅ ꯏ ꯊꯛꯂꯒ ꯍꯤꯡꯒꯅꯤ ꯈꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯇꯥꯔꯀꯥꯅ ꯑꯩ ꯋꯥꯐꯝ ꯑꯁꯤ ꯃꯨꯟꯅꯃꯨꯛꯇ ꯇꯥꯎ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯂꯣꯛ ꯑꯁꯤ ꯄꯥꯈꯠꯇꯨꯅ ꯆꯣꯡꯗꯨꯅ ꯆꯦꯟꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯖꯤ ꯆꯥꯕ, ꯍꯨꯏ ꯆꯥꯕ, ꯍꯧꯗꯣꯡ ꯆꯥꯕ, ꯆꯨꯝ ꯆꯥꯕ ꯍꯥꯏꯕꯗꯨꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯑꯣꯡꯗ ꯆꯥꯅꯕꯅꯤ, ꯑꯃꯒ ꯆꯤꯟ ꯃꯥꯟꯅꯕ ꯅꯠꯇꯦ꯫ ꯁꯪꯁꯥꯔꯁꯤꯗ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯁꯥ ꯎꯆꯦꯛ ꯆꯥꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩ, ꯇꯧꯕꯇꯕꯨ ꯏ ꯊꯛꯇꯨꯅ ꯍꯤꯡꯕ ꯀꯥꯡꯕꯨꯁꯤꯗꯤ ꯑꯩ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯂꯣꯛꯀꯤ ꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯦ꯫ ꯃꯥꯅ ꯇꯥꯔꯀꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯅꯪ ꯑꯁꯤꯕꯨ ꯚꯦꯝꯄꯥꯌꯔ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯥꯔꯀꯥ ꯑꯁꯤꯗ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯪꯂꯛꯏ ꯀꯔꯤꯅꯣ ꯚꯦꯝꯄꯥꯌꯔ ꯍꯥꯏꯔꯤꯕ? ꯑꯂꯣꯛꯅ ꯚꯦꯝꯄꯥꯌꯔ ꯍꯥꯏꯕꯁꯦ ꯍꯣꯔꯔ ꯐꯤल्मꯁꯤꯡꯗ ꯌꯥꯎꯕꯗꯨꯅꯤ, ꯃꯈꯣꯏꯁꯨ ꯏ ꯊꯛꯇꯨꯅ ꯍꯤꯡꯕ ꯀꯥꯡꯕꯨ ꯃꯈꯜ ꯑꯃꯅꯤ꯫ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯐꯨꯕꯗ ꯆꯥꯛꯊꯦꯛꯏ, ꯑꯃꯝꯕꯗ ꯂꯣꯠꯇꯨꯅ ꯂꯩ, ꯃꯈꯣꯏꯒꯤꯗꯤ ꯃꯁꯥꯒꯤ ꯃꯃꯤꯁꯨ ꯇꯥꯗꯦ, ꯑꯗꯨꯒ ꯃꯤꯡꯁꯦꯜꯗꯁꯨ ꯃꯃꯤ ꯇꯥꯗꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯤꯡꯁꯦꯜꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯇꯥꯔꯀꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯔꯦ꯫ ꯑꯗꯨꯒ ꯑꯂꯣꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯒꯤꯗꯤ ꯃꯤꯡꯁꯦꯜꯗꯁꯨ ꯃꯃꯤ ꯇꯥꯏ, ꯑꯗꯨꯅꯗꯤ ꯅꯈꯣꯏꯁꯤꯕꯨ ꯍꯥꯏꯕ꯭ꯔꯤꯗ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ? ꯇꯥꯔꯀꯥꯅ ꯑꯩꯈꯣꯏꯁꯦ ꯕꯦꯇꯥꯜꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯄꯥꯈꯠꯃꯟꯕꯗꯒꯤ ꯑꯂꯣꯛ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯆꯣꯡꯊꯣꯛꯇꯨꯅ ꯆꯦꯜꯂꯤ꯫ ꯇꯥꯔꯀꯥꯅ ꯃꯈꯥ ꯇꯥꯔꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯑꯁꯤꯒꯤ ꯃꯃꯤꯡ ꯕꯦꯇꯥꯜ ꯀꯧꯏ, ꯁꯨꯞꯅꯒꯤ ꯏ ꯊꯛꯄ ꯈꯛꯇꯅꯤ꯫ ꯑꯂꯣꯛꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅ ꯀꯔꯤ ꯁꯨꯞꯅꯒꯤ ꯏ ꯊꯛꯄ ꯈꯛꯇꯅꯤ ꯍꯥꯏꯕ? ꯅꯪ ꯌꯥꯔꯤꯃꯈꯩ ꯑꯩ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯣ ꯍꯥꯏꯗꯨꯅ ꯕꯦꯠ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯂꯣꯛꯅ ꯃꯈꯥ ꯇꯥꯔꯤ ꯍꯌꯦꯡ ꯃꯤꯌꯥꯝ ꯑꯁꯤꯅ ꯅꯪꯒꯤ ꯃꯔꯝꯗ ꯍꯪꯂꯛꯄ ꯃꯇꯝꯗ ꯑꯩ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯧꯔꯤꯕꯅꯣ? ꯅꯪ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯍꯌꯦꯡ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯏꯟꯁꯥꯡ ꯍꯪꯕ ꯃꯇꯝꯗ ꯃꯥꯒꯤꯗꯤ ꯏꯟꯁꯥꯡ ꯄꯤꯖꯔꯨꯅꯨ, ꯏ ꯑꯣꯏꯅ ꯄꯤꯊꯛꯎ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯐꯤꯂꯝꯗ ꯈꯛꯇꯕꯨ ꯍꯤꯔꯣ ꯑꯣꯏꯔꯤꯕ ꯙꯔꯃꯦꯟꯗ꯭ꯔꯅ ꯍꯦ ꯍꯨꯏ ꯅꯪꯒꯤ ꯏ ꯊꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯃꯗꯨ ꯁꯪꯁꯥꯔꯁꯤꯗ ꯑꯣꯏ ꯌꯥꯎꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯁꯦꯡꯕꯃꯛꯀꯤ ꯑꯣꯏꯅ ꯏ ꯊꯛꯂꯤꯕꯅꯤ꯫ ꯑꯂꯣꯛꯅ ꯀꯞꯅꯤꯡ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅꯗꯤ ꯅꯪ ꯑꯁꯤ ꯋꯥꯟꯗꯔ ꯋꯨꯃꯦꯟ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯒꯗꯤ ꯅꯪꯗꯤ ꯗ꯭ꯔꯥꯀꯨꯂꯥ ꯑꯣꯏꯔꯝꯂꯦ꯫ ꯇꯥꯔꯀꯥꯅ ꯉꯛꯇꯨꯅ ꯀꯅꯥꯅꯣ ꯗ꯭ꯔꯥꯀꯨꯂꯥ ꯍꯥꯏꯔꯤꯕꯁꯨ? ꯑꯂꯣꯛꯅ ꯗ꯭ꯔꯥꯀꯨꯂꯥ ꯐꯥꯎ ꯈꯪꯗꯕ ꯑꯣꯏꯔꯦ, ꯂꯤꯠꯂꯤꯕ ꯐꯨꯔꯤꯒꯤ ꯀꯣꯂꯥꯔ ꯊꯦꯛꯀꯠꯄꯅꯤ, ꯃꯌꯥꯅꯤ ꯏꯟꯊꯣꯛꯇꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯄꯅꯤ꯫ ꯁꯣꯏꯗꯅꯃꯛꯀꯤ ꯅꯈꯣꯏꯒꯤꯗꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯊꯣꯛꯅꯔꯝꯒꯅꯤ, ꯅꯪꯒꯤ ꯅꯌꯥꯝꯕ ꯅꯈꯨꯔꯥ ꯃꯥꯝꯃꯁꯤꯡ ꯁꯣꯏꯗꯅ ꯊꯣꯛꯅꯔꯝꯒꯅꯤ꯫ ꯃꯁꯤꯗꯒꯤ ꯇꯥꯔꯀꯥꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯑꯂꯣꯛ ꯑꯝꯇ ꯇꯞꯊꯈꯣ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯥꯎ꯫ ꯕꯦꯇꯥꯜ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏꯕꯒꯤ ꯏ ꯑꯃꯠꯇ ꯊꯛꯈꯤꯗ꯭ꯔꯦ꯫ ꯑꯂꯣꯛꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯅ ꯍꯦꯛꯇ ꯀꯔꯝ ꯊꯥꯖꯒꯅꯤ? ꯇꯥꯔꯀꯥꯅ ꯑꯩꯈꯣꯏꯗꯤ ꯅꯝꯊꯥꯛ ꯑꯣꯏꯗꯕ ꯑꯃꯠꯇ ꯉꯥꯡꯗꯕꯅꯤ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯅꯪꯕꯨ ꯊꯥꯖꯗ꯭ꯔꯕ꯭ꯔꯣ? ꯇꯥꯔꯀꯥꯅ ꯃꯈꯥ ꯇꯥꯔꯤ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯁꯦ ꯃꯤꯑꯣꯏꯕꯒꯤ ꯏ ꯊꯛꯑꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏ ꯊꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯏ ꯊꯛꯄꯅꯤ꯫ ꯇꯧꯕꯇꯕꯨ 1947ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯊꯧꯑꯣꯡ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯣꯏꯅ ꯍꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥꯐꯝꯁꯤꯗ ꯑꯂꯣꯛꯁꯨ ꯉꯛꯄꯗ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯇꯥꯔꯀꯥꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯃꯇꯝ ꯑꯁꯤ 1947ꯒꯤ ꯃꯇꯝꯅꯤ꯫ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯏꯟꯗꯤꯌꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯇꯣꯈꯥꯏ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ, ꯃꯈꯣꯏꯒꯤ ꯖꯥꯇꯤꯒꯤꯗꯃꯛꯇꯅꯤ, ꯙꯔꯃꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤ ꯃꯑꯣꯡꯗ ꯂꯥꯟ ꯇꯧꯗꯨꯅ ꯈꯟꯅꯔꯦ꯫ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯃ ꯐꯥꯎꯕ ꯂꯦꯝꯃ ꯊꯥꯗꯦ, ꯃꯈꯣꯏ ꯃꯁꯦꯟ ꯆꯣꯡꯁꯤꯟꯅꯗꯨꯅ ꯑꯄꯥꯏ ꯄꯥꯏꯕ ꯊꯥꯡꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯟꯗꯨꯅ ꯍꯥꯠꯇꯣꯛꯅꯩ꯫ ꯃꯁꯤꯒꯤ ꯄꯥꯎꯁꯤ ꯐꯪꯕꯗꯒꯤ ꯃꯤꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯏ ꯊꯛꯇꯨꯅ ꯑꯩꯈꯣꯏꯅ ꯍꯥꯠꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤ ꯃꯐꯝꯁꯤꯗ ꯌꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯑꯁꯤꯗꯤ ꯑꯉꯛꯄꯒꯤ ꯃꯇꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯐꯝꯁꯤꯗ ꯏꯔꯥꯡ ꯍꯧꯗꯨꯅ ꯁꯤꯔꯝꯂꯤꯕ ꯃꯌꯥꯝ ꯑꯁꯤꯗꯤ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ꯫ ꯃꯥꯒꯤ ꯙꯔꯃꯒꯤ, ꯖꯥꯇꯤꯒꯤ, ꯂꯝꯒꯤ ꯍꯥꯏꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯅꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯂꯣꯏꯅ ꯍꯥꯠꯇꯣꯛꯅꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯅꯨꯡꯁꯤ ꯍꯩꯇꯕ ꯃꯑꯣꯡꯗ ꯏ ꯅꯥꯏ ꯇꯥꯟꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇ ꯎꯔꯛꯈꯤꯗ꯭ꯔꯤ꯫ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯑꯃꯠꯇꯅ ꯑꯁꯨꯝꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯔꯝ ꯑꯃꯒꯤꯗꯃꯛꯇ ꯃꯈꯣꯏ ꯃꯁꯦꯜ ꯍꯥꯠꯇꯣꯛꯅꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯖꯤꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯗꯨꯅ ꯋꯥꯔꯦꯞꯅꯔꯦ ꯃꯗꯨꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯥꯇꯤ ꯑꯁꯤ ꯍꯨ ꯆꯦꯟꯕ ꯀꯥꯡꯕꯨ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯆꯦꯜꯂꯤꯕ ꯏ ꯑꯁꯤꯃꯛ ꯍꯨꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯏꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯊꯛꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯀꯥꯅ ꯑꯂꯣꯛꯀꯤ ꯃꯐꯝꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤꯕꯅꯤ꯫ ꯋꯥꯔꯤꯁꯤ ꯃꯨꯟꯅ ꯊꯥꯗꯨꯅ ꯂꯩꯔꯝꯕ ꯑꯂꯣꯛꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯅꯝꯊꯥꯛ ꯉꯥꯛꯇꯅꯤ꯫ ꯃꯃꯥꯡꯗ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥꯗꯨꯅ ꯑꯩꯒꯤ ꯏ ꯊꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯇꯥꯔꯛꯂꯦ꯫ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯍꯧꯖꯤꯛꯁꯨ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏꯕꯒꯤ ꯏ ꯊꯛꯄ ꯌꯥꯎꯔꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯇꯥꯔꯀꯥꯅ ꯍꯣꯏ ꯃꯥꯅꯤ, ꯅꯪꯅ ꯈꯜꯂꯤꯕ ꯑꯗꯨꯃꯛ ꯆꯨꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯝꯊꯤꯕ ꯕꯦꯇꯥꯜ ꯅꯨꯄꯥꯗꯨꯗꯤ ꯑꯩꯈꯣꯏꯅ ꯊꯝꯂꯤꯕ ꯔꯨꯜ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯏ ꯊꯛꯄ ꯕꯦꯇꯥꯜ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯕꯨ ꯁꯥꯞ ꯊꯥꯗꯨꯅ ꯂꯩꯕ ꯆꯤꯡ ꯑꯗꯨꯗ ꯂꯩꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯑꯂꯣꯛꯅ ꯄꯥꯈꯠꯅ ꯃꯍꯥꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ? ꯇꯥꯔꯀꯥꯅ ꯍꯦꯛ ꯂꯩꯔꯤꯕ ꯕꯦꯇꯥꯜ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯍꯦꯜꯂꯤ, ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕꯁꯨ ꯃꯥꯅ ꯍꯦꯜꯂꯤ꯫ ꯃꯥꯒꯤ ꯃꯃꯤꯡꯅ ꯌꯛꯁꯥꯁꯟ ꯀꯧꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯛꯀꯁꯨ ꯋꯥꯔꯤ ꯍꯟꯒꯠꯇꯨꯅ ꯎꯠꯂꯛꯏ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯕꯦꯇꯥꯜ ꯑꯁꯤ ꯃꯍꯥꯛꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯃꯥꯅ ꯁꯦꯝꯕꯤꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯁꯤ ꯑꯩꯈꯣꯏ ꯕꯦꯇꯥꯜ ꯈꯨꯗꯤꯡꯃꯛꯀꯤ ꯂꯤꯗꯔ ꯑꯣꯏꯕꯅꯤꯅ ꯊꯥꯃꯥ ꯍꯥꯏꯗꯨꯅꯁꯨ ꯃꯤꯡꯒꯧꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯃꯃꯨꯛ ꯍꯟꯒꯠꯇꯨꯅ ꯎꯠꯂꯛꯏ꯫ ꯇꯥꯔꯀꯥꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯑꯣꯏꯕꯒꯤ ꯏ ꯊꯛꯂꯔꯣꯏꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯕꯁꯨ ꯌꯛꯁꯥꯁꯟ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯃꯁꯤꯒꯤ ꯋꯥꯔꯦꯞ ꯑꯁꯤꯕꯨ ꯏꯜꯂꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗ ꯃꯥꯅ ꯏ ꯊꯛꯇꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯕꯦꯇꯥꯜ ꯑꯣꯏꯅ ꯑꯣꯟꯊꯣꯛꯈꯤꯕꯅꯤ꯫ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ,
Betaal singsni I thakuna miyoy mabu mapung phana hatokhiba targadi ma amohana hinglaklaroi tawudu mapung phana sienba tawduna I thakluba targadi aribu misagadu su soidna ki Betaal olakani masimangni yaksasan haribu nupasna tawribasi aibadi mapung phana hatpa tawdabide I thaklabanina mana I thakluba miyoy singadu su Betaal loina olakbani tanjasta yaksasan gi hek mathangda leiba raktak sariba group leaders na hairi nangna ekhoi myamna waripna kibani yomadubu thugaire maramadura nang soidna ki dandi phangani yaksasan shaung khumlei nakoina semibani yam aina mawa laude aikoi Betaal haibasidi miyoy bagi I thakna nabagi damakta lakhibani aduga karigi damakta I thakpa tokadoriba nakhoi khudimuk pusu aina semna khiba ngaktani maduga chappanana aina mathang mathang atopa yamlabu Betaal kya samgatuna sangsarasida mapu ona panga doribani Objekti yaksasanbu magic thaurimna punduna phajilaka thamlibani raktaksna hairai miyoy bagi I thakpa haibasana bido ekhoi punumangna thadokla si haidona warepna khrabani nang khaktana ni niyam asibu thugairibasi tobudu nang ase ekhoi punumaki leader ni nangna ekhoi myam punumu pusembirkhibani maramaduna nangbu sihandana bagi damakta shuknagi hingduna lehenna bagi damakta shagi I khaktang nangonda pigani ngasi haibu numit asidagi nangbu shurungsi manungda phajinduna thamlagani magi wafamsidi yaksasan asidi shawdu loire aduga lauduna hairi kayam kuinai bu phajinduna thammangamgani nakhoi gi maraktagi kanaguma mana rule hack thugairek pamikop amadi miyoy bidi siktuna Betaal olhan banubit aduda ai shoidir maki wafamsidi tholaknagadabani ora tak sari bu pasna hojek mabu shurungistagi tholakpangam dana bagi damakta mantra sing shondre yaksasan bu miyoy ani indru puraga shurungsi manungda langthaki asuna tarkana wari sing sliduna tahalibani alokna ngaktuna hairi nangnu si haikibani miyoy bagi I thakpagi thabak sing leptuna yaksasan bu phajinduna thambagi thawong sing asi 1947 gi matamda thokpani haiba natra adu warigadi aina matang sing ngakli wafamdi hairiba matam adu nang shu yawbra tarkana mangak nomduna yawi haiduna ingit pirai mashi wafam star ta lok tingakpada loire haibadi tarka gi sayi si adu kimati jamle haibi simar khanglakpani aloki makhut sibu tarkana magi thawaka thamduna yengu aikhoi gi di thamoi gi mihun chong ba haiba ma leite haibadi aise miyoy banatte konjel niktur mana makatarai nangidi thamoi gi mihul chuong dunu yauri masigi mihul chuong bagi makhol asinani aigi wakhalbu nangi maikai tamna dum singsilli basi aina nangonde gi lapthokna bhonar bu sungamde masana dum aibu nangolonda dum singsilli tarka gi wafam sitar budagi aloki thamoi de sunungai tabaki am phawrle tarka gi mafam da mana pakhalamba kiramba sauninglam khudima hojikti loina kokre asumna makhoini siwari sanari ngai makhoi yumda kana gum malakpagi doorbell khinglai Sakang da nupa ama makhoi yumda sangsilakli basi ubuda aloki maparam singaktuna adom kanano hainani nupasna aigiming Inspector PK Yadav